ꯂꯩꯕꯥꯛ ꯑꯃꯒꯤ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯈꯨꯡꯒꯪ ꯑꯃꯗ ꯑꯃꯨꯆꯧ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯇꯣꯝꯊꯤꯟꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯕꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯄꯤ ꯑꯅꯤꯗꯨꯗꯤ ꯌꯥꯝꯅ ꯌꯦꯡꯊꯤꯅꯔꯝꯃꯤ꯫ ꯑꯃꯅ ꯑꯃꯗꯒꯤ ꯁꯦꯜ ꯄꯥꯏꯕ ꯍꯦꯜꯂꯤ ꯍꯥꯏꯅ ꯃꯨꯛꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯍꯩꯃꯥ ꯏꯕꯦꯆꯥ, ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯒꯦ? ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯏꯄꯥꯝꯗꯒꯤ ꯄꯤꯔꯛꯄ ꯈꯖꯤꯡꯗꯣ ꯊꯣꯡꯉꯦ꯫ ꯑꯁ ꯀꯌꯥꯝ ꯍꯥꯎꯏ! ꯅꯆꯤꯟꯊꯤ ꯍꯥꯏꯅꯤ ꯏꯕꯦꯝꯃ, ꯈꯖꯤꯡꯗꯣ ꯁꯦ ꯑꯩꯒꯤ ꯈꯨꯄꯥꯛꯁꯤꯃꯨꯛ ꯍꯦꯛ ꯆꯥꯎꯏ꯫ ꯑꯁꯤꯒꯨꯝꯕ ꯈꯖꯤꯡ ꯅꯪꯅ ꯄꯨꯟꯁꯤꯗ ꯆꯥꯖꯔꯝꯈꯤꯔꯣꯏꯌꯦ꯫ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ ꯏꯕꯦꯝꯃ꯫ ꯏꯕꯦꯆꯥꯁꯨ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯏꯁ ꯏꯆꯦꯕꯣ, ꯑꯗꯨꯒꯤ ꯈꯖꯤꯡꯗꯣ ꯉꯁꯤꯇ ꯆꯥꯗ ꯉꯥꯏꯔꯤꯕꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩꯗꯤ ꯑꯗꯨ ꯆꯥꯔꯒꯅꯦ ꯆꯥꯎꯔꯛꯏꯁꯦ꯫ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯄꯤꯁꯛ ꯄꯤꯛꯏꯉꯩꯗꯒꯤ ꯃꯗꯨꯒꯤ ꯈꯖꯤꯡꯗꯨꯗ ꯄꯤꯖꯕꯗ ꯑꯩꯗꯤ ꯄꯜꯂꯛꯄꯗ ꯑꯣꯕꯨ ꯑꯣꯗꯧꯔꯦ꯫ ꯏꯕꯦꯂꯩꯁꯨ ꯍꯟꯗꯦ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯪꯅ ꯆꯥꯔꯤꯗꯨꯗꯤ ꯑꯍꯣꯡꯕ ꯑꯣꯏꯔꯝꯅꯤꯗ꯫ ꯁꯤꯗꯤ ꯏꯕꯦꯝꯃ ꯑꯃꯗ 1,000 ꯄꯤꯕ ꯈꯖꯤꯡꯅꯦ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯃꯆꯨꯛ ꯄꯩꯅꯔꯗꯨꯅ ꯏꯃꯨꯡꯗ ꯁꯥꯎꯅ ꯆꯪꯅꯈꯤꯔꯝꯃꯤ꯫ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯗꯣ ꯇꯥꯔꯤꯕ ꯑꯃꯨꯆꯧ ꯑꯃꯗꯤ ꯇꯣꯝꯊꯤꯟ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯔꯝꯃꯤ꯫ ꯇꯣꯝꯊꯤꯟꯅ ꯈꯣꯟꯖꯦꯜ ꯈꯖꯤꯛ ꯄꯤꯛꯅ ꯃꯌꯥꯝꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯗꯥꯗꯥ, ꯀꯔꯝꯕ ꯈꯖꯤꯡꯅꯣ ꯏꯇꯩꯃꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯌꯥꯝꯅ ꯍꯥꯎꯕ꯭ꯔꯣ ꯗꯥꯗꯥ? ꯀꯗꯥꯏꯗꯒꯤ ꯈꯖꯤꯡꯅꯣꯗ ꯏꯕꯨꯡꯉꯣ! ꯈꯨꯕꯥꯛꯃꯨꯛ ꯆꯥꯎꯕ ꯈꯖꯤꯡ ꯍꯥꯏꯔꯤꯁꯦ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯎꯗ꯭ꯔꯤ꯫ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯅꯤ ꯆꯥꯔꯤꯁꯦ, ꯃꯗꯨꯗ ꯈꯖꯤꯡ 3-4ꯈꯛ ꯊꯥꯛꯄꯒꯤ ꯋꯥꯅꯤꯗ꯫ ꯑꯁ ꯗꯥꯗꯥ, ꯑꯗꯨꯅꯤꯅꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯩꯁꯤꯁꯨ ꯃꯌꯨꯝꯗ ꯑꯗꯨꯒꯨꯝꯕ ꯆꯥꯔꯛꯏ ꯀꯥꯏꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯅꯔꯤꯁꯤꯅꯤ꯫ ꯏꯇꯩꯃꯒ ꯃꯈꯣꯏ ꯑꯅꯤꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯅꯨꯡꯁꯤꯅꯔꯔꯣꯏꯗ꯭ꯔꯣ ꯗꯥꯗꯥ? ꯈꯪꯗ꯭ꯔꯦꯗ ꯑꯩꯕꯨ, ꯀꯨꯝꯍꯩ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛ ꯅꯣꯛꯃꯤꯟꯅꯔꯝꯃꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯕ ꯑꯍꯜ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯏꯕꯦꯆꯥ ꯑꯃꯗꯤ ꯏꯕꯦꯂꯩ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯩꯖꯕ ꯑꯔꯩꯕ ꯃꯈꯩ ꯁꯤꯖꯤꯟꯗꯨꯅ ꯇꯞ ꯇꯥꯕ ꯃꯈꯩ ꯀꯦꯔꯗꯨꯅ ꯂꯨꯍꯣꯡꯕ ꯆꯠꯅꯅꯕ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯏꯕꯦꯆꯥꯅ ꯏꯕꯦꯂꯩꯕꯨ ꯀꯣꯛꯇꯒꯤ ꯈꯣꯡ ꯐꯥꯎꯕ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯦꯒꯤꯗꯨꯕꯨ ꯐꯤ ꯑꯅꯧꯕꯔꯣ? ꯏꯆꯦꯅ ꯏꯟꯕ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ꯫ ꯏꯕꯦꯂꯩꯁꯨ ꯃꯉꯛꯀꯗꯣ ꯍꯥꯏꯒꯠꯂꯒ ꯃꯃꯤꯠ ꯍꯥꯏꯐꯦꯠ ꯎꯏꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯍꯣꯏ ꯏꯕꯦꯝꯃ, ꯉꯔꯥꯡꯇ ꯂꯩꯔꯨꯔꯤꯅꯦ ꯂꯨꯍꯣꯡꯕꯁꯦ ꯅꯪꯅꯅꯕ꯫ ꯅꯪꯗꯤ ꯊꯥꯏꯅ ꯅꯪꯒꯤ ꯂꯨꯍꯣꯡꯕꯗ ꯎꯠꯂꯛꯄ ꯐꯤꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯏꯜꯂꯤꯗꯣ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯏꯕꯦꯆꯥ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯦ, ꯑꯗꯨꯕꯨ ꯅꯣꯛꯁꯤꯟꯅꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯍꯣ ꯏꯆꯦ, ꯁꯤꯒꯤ ꯐꯤꯁꯦ ꯀꯨꯏꯖꯔꯕꯁꯨ ꯃꯃꯜ ꯑꯣꯟꯊꯣꯛꯅ ꯇꯥꯡꯈ꯭ꯔꯕ ꯐꯤꯅꯦ꯫ ꯁꯤꯒꯤ ꯐꯤꯁꯤꯒꯤ ꯃꯃꯜꯅ ꯏꯆꯦꯒꯤ ꯑꯗꯨꯒꯨꯝꯕ ꯐꯤ 5-6ꯄꯨ ꯂꯩ ꯌꯥꯅꯤ꯫ ꯐꯤ ꯂꯥꯏꯔꯤꯅꯦ ꯏꯆꯦ, ꯏꯆꯦꯒꯤ ꯈꯣꯡꯎꯞꯇꯨꯕꯨ ꯌꯥꯝꯅ ꯃꯜꯂꯦ, ꯁꯦꯒꯥꯏꯗꯧꯔꯦ꯫ ꯑꯩ ꯂꯥꯛꯇ꯭ꯔꯤꯀꯥꯟꯗꯒꯤ ꯇꯣꯡꯂꯝꯂꯗꯥꯏꯅꯦ ꯑꯗꯨꯕꯣ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯏꯕꯦꯆꯥ ꯅꯣꯛꯅꯣꯛꯇꯨꯅ ꯆꯠꯄ ꯍꯧꯏ꯫ ꯏꯕꯦꯂꯩ ꯃꯈꯣꯏ ꯊꯤꯠꯄ ꯃꯈꯩ ꯁꯥꯎꯅꯤꯡꯂꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯁꯤ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦ꯫ ꯃꯁꯝ ꯑꯁꯦ ꯃꯆꯥ ꯀꯣꯛꯄ ꯃꯈꯩ ꯐꯣꯏꯔꯕꯁꯨꯅꯦ ꯑꯩ ꯄꯦꯜꯂꯔꯣꯏꯍꯦ ꯃꯁꯦ꯫ ꯅꯪꯕꯨꯗꯤ ꯈꯨꯔꯥ ꯇꯣꯃꯥꯜꯒꯤ ꯃꯆꯥꯅꯨꯄꯥ ꯂꯨꯍꯣꯡꯕꯗ ꯈꯪꯗꯅ ꯅꯪ ꯏꯕꯦꯂꯩ ꯏꯇꯤꯛ ꯈꯪꯍꯟꯒꯦꯕ ꯅꯪ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯃꯆꯨꯛ ꯄꯩꯅꯗꯨꯅ ꯂꯨꯍꯣꯡꯕ ꯑꯗꯨ ꯆꯠꯃꯤꯟꯅꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯏꯕꯦꯂꯩ ꯐꯤꯒ ꯍꯣꯡꯗꯕ ꯃꯈꯩ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯣ ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯂꯥꯛꯂꯤꯕ ꯇꯥꯡ 12 ꯑꯁꯤꯗ ꯈꯨꯔꯥ ꯇꯣꯃꯥꯜꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯂꯨꯍꯣꯡꯕꯅꯤ꯫ ꯂꯨꯍꯣꯡꯕꯁꯦ ꯃꯁꯤ ꯅꯪꯅꯅꯕ ꯑꯩꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯐꯖꯔꯕ ꯑꯃ ꯂꯩꯇꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩ ꯉꯁꯤ ꯏ ꯌꯥꯝ ꯀꯥꯏꯀꯣ ꯑꯩ꯫ ꯏꯕꯦꯂꯩ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯍꯧꯖꯤꯛ ꯁꯦꯜ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕꯃꯛꯁꯨ ꯅꯠꯇꯦ꯫ ꯅꯪꯒꯤ ꯁꯅꯥꯒꯤ ꯂꯤꯛꯇꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯈꯨꯗꯛꯁꯤꯗ ꯍꯦꯛꯇ ꯂꯩꯕ ꯉꯝꯗꯧꯔꯤꯕꯅꯣꯅꯦ ꯏꯕꯦꯝꯃ? ꯑꯩ ꯑꯗꯨ ꯈꯪꯗꯦ꯫ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯦ ꯃꯁꯦ ꯃꯉꯛ ꯌꯥꯝꯅ ꯍꯥꯏꯒꯠꯂꯦ꯫ ꯃꯁꯦ ꯍꯥꯏꯒꯠꯂꯤꯕ ꯃꯉꯛ ꯑꯁꯦ ꯁꯅꯥꯒꯤ ꯂꯤꯛꯇꯣ ꯁꯤꯔꯒꯅꯦ ꯑꯩ ꯑꯃꯨꯛꯇ ꯊꯨꯗꯦꯛꯀꯦ ꯃꯁꯦ ꯂꯩꯇꯕꯒ ꯌꯥꯔꯣꯏꯀꯣ꯫ ꯑꯣ, ꯅꯪꯒꯤ ꯂꯤꯛꯁꯦ ꯏꯕꯦꯆꯥꯗ ꯎꯠꯅꯅꯕ ꯈꯛꯇ ꯂꯩꯗꯧꯔꯤꯕꯁꯦ? ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣ? ꯃꯥꯅ ꯉꯁꯥꯏ ꯑꯩꯕꯨ ꯈꯣꯡꯎꯞ ꯁꯦꯒꯥꯏꯕ ꯇꯣꯡꯉꯤ ꯀꯥꯏꯅ ꯃꯥꯅ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯅ ꯀꯔꯦꯝꯅꯕꯗꯣ ꯃꯈꯣꯏ ꯇꯥꯗꯗꯤ ꯎꯍꯧꯗ꯭ꯔꯕꯅꯤꯅ ꯈꯪꯕꯤꯔꯝꯃꯣꯔꯦ꯫ ꯉꯥꯏꯈꯣ ꯏꯕꯦꯂꯩ, ꯑꯃꯨꯛꯇ ꯇꯞꯊꯣꯛꯁꯦ꯫ ꯁꯦ ꯑꯩ ꯋꯥ ꯍꯥꯏꯒꯦ꯫
ꯅꯪꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯁꯅꯥꯗꯤ ꯅꯠꯇꯕ ꯁꯅꯥꯒ ꯆꯞ ꯃꯥꯟꯅꯕ ꯃꯃꯜꯗꯤ ꯍꯣꯡꯕ ꯂꯤꯛ ꯑꯃ ꯂꯩꯕꯗꯤ ꯀꯔꯤ ꯀꯥꯏ? ꯃꯗꯨ ꯎꯕꯗ ꯏꯕꯦꯆꯥꯗꯤ ꯑꯗꯨꯝ ꯀꯜꯂꯛꯄ ꯐꯥꯎꯗꯧꯔꯕꯅꯤ꯫ ꯏꯕꯦꯆꯥꯗ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤꯗꯃꯛꯇ ꯃꯃꯜ ꯑꯗꯨꯛ ꯌꯥꯝꯅ ꯇꯥꯡꯕ ꯂꯩꯕ ꯍꯧꯅꯗꯦꯅꯦ ꯅꯪꯕꯣ꯫ ꯅꯪꯒꯤꯗꯨ ꯑꯁꯦꯡꯕꯅꯤ ꯁꯦꯡꯗꯕꯅꯤ ꯀꯅꯥꯅꯁꯨ ꯈꯪꯒꯗꯕ ꯂꯩꯇꯦ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯕꯦꯂꯩ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯗꯨꯅ ꯑꯗꯨꯝ ꯐꯒꯗꯕ ꯃꯥꯜꯂꯦ꯫ ꯐꯔꯦ ꯑꯗꯨꯗꯤ ꯍꯌꯦꯡꯃꯛ ꯆꯠꯇꯨꯅ ꯃꯗꯨꯒꯤ ꯑꯍꯣꯡꯕ ꯂꯤꯛ ꯑꯗꯣ ꯂꯩꯕꯤꯔꯨꯔꯣ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯆꯧꯕꯅ ꯀꯩꯊꯦꯜꯗꯒꯤ ꯑꯁꯦꯡꯕ ꯁꯅꯥ ꯅꯠꯇꯕ ꯑꯍꯣꯡꯕ ꯂꯤꯛ ꯑꯗꯨ ꯂꯩꯔꯨꯔꯦ꯫ ꯂꯤꯛ ꯑꯗꯨ ꯎꯕꯗ ꯏꯕꯦꯂꯩ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯏꯁ, ꯁꯤꯗꯤ ꯁꯅꯥꯗꯒꯤꯁꯨ ꯍꯦꯟꯅ ꯐꯖꯔꯦ꯫ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯄꯥꯝꯖꯔꯦꯗꯀꯣ꯫ ꯃꯁꯤ ꯁꯤꯗꯨꯅ ꯆꯠꯄꯗ ꯏꯕꯦꯆꯥꯗꯤ ꯆꯥꯛꯄꯅ ꯂꯣꯏꯔꯅꯤ꯫ ꯃꯈꯣꯏ ꯇꯥꯗ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯗꯀꯣ ꯅꯪꯁꯦ꯫ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ, ꯅꯪꯅ ꯏꯄꯪ ꯄꯪꯈꯩ ꯑꯁꯦꯡꯕ ꯁꯅꯥꯒꯤ ꯂꯤꯛꯇꯣ ꯃꯃꯜ ꯇꯥꯡꯈꯩ ꯂꯩꯕꯗꯨ ꯑꯗꯨꯅ ꯐꯠꯇ꯭ꯔꯣ? ꯑꯁꯨꯝꯅ ꯏꯕꯦꯂꯩ ꯂꯤꯛ ꯑꯗꯨ ꯇꯣꯃꯥꯜꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯂꯨꯍꯣꯡꯕꯗ ꯁꯤꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯏꯕꯦꯂꯩꯅ ꯃꯉꯛ ꯁꯝꯗꯣ ꯊꯥꯡꯒꯠꯇꯨꯅ ꯏꯕꯦꯆꯥ ꯎꯅꯅꯕ ꯂꯤꯛ ꯑꯗꯨ ꯁꯦꯝꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯏꯕꯦꯆꯥꯅ ꯆꯪꯁꯤꯟꯗꯨꯅ ꯏꯕꯦꯂꯩꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯅꯥꯗꯒꯤ ꯋꯥꯏꯔꯨꯔꯤꯕ ꯂꯤꯛꯅꯣ ꯏꯆꯦ? ꯑꯦ, ꯀꯩ ꯋꯥꯇꯥꯅꯣ ꯏꯕꯦꯝꯃ? ꯑꯩꯕꯨ ꯀꯔꯤ ꯅꯨꯃꯤꯠꯇ ꯃꯤꯒꯤ ꯂꯤꯛ ꯋꯥꯏꯔꯒ ꯁꯤꯕ ꯎꯈ꯭ꯔꯒꯦ ꯅꯪ? ꯏꯕꯦꯝꯃ, ꯂꯤꯛ ꯑꯁꯦ ꯅꯇꯩꯅ ꯑꯩꯒꯤꯗꯃꯛꯇ ꯂꯩꯔꯛꯄꯅꯤ꯫ ꯑꯩꯅ ꯂꯩꯔꯨꯔꯅꯨ ꯍꯥꯏꯕꯕꯨ ꯌꯥꯗꯦ, ꯃꯥꯅ ꯍꯦꯛ ꯉꯝꯗꯅ ꯂꯩꯔꯒ ꯄꯨꯔꯛꯂꯤꯕ꯫ ꯏꯕꯦꯆꯥ ꯂꯤꯛ ꯑꯗꯨ ꯎꯕꯗ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯅꯤꯡꯂꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯏꯕꯦꯆꯥꯁꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯂꯤꯛ ꯂꯩꯌꯨ ꯍꯥꯏꯅ ꯇꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯏꯆꯦꯒꯤꯗꯤ ꯏꯇꯩꯅ ꯁꯅꯥꯒꯤ ꯂꯤꯛꯇꯣ ꯁꯨꯝ ꯆꯥꯎꯏ ꯂꯩꯔꯛꯂꯤꯕ, ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯗꯤ ꯇꯝꯂꯝꯗ꯭ꯔꯦ꯫ ꯃꯤꯒꯤꯗꯤ ꯃꯇꯨꯁꯦ ꯂꯨꯅ ꯇꯧꯈ꯭ꯔ ꯄꯣꯠꯅꯤ, ꯑꯩꯈꯣꯏꯒꯤꯅ ꯏꯟꯁꯥꯡ ꯊꯨꯝ ꯅꯝꯗꯦ, ꯃꯣꯔꯣꯛ ꯆꯥꯏ ꯍꯥꯏꯕꯇꯅꯤ ꯍꯩꯔꯤꯁꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯏꯁꯧꯗꯨ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯇꯣꯝꯊꯤꯟꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯀꯔꯤ ꯀꯔꯝꯕ ꯂꯤꯛꯅꯣꯅꯦ ꯅꯪꯅ ꯄꯥꯝꯂꯤꯗꯨꯕꯣ? ꯍꯧꯖꯤꯛꯇꯤ ꯁꯦꯜꯁꯨ ꯌꯥꯝꯅ ꯆꯤꯜꯂꯤꯅꯦ ꯑꯩꯕꯣ꯫ ꯅꯪꯒꯤ ꯅꯤꯡꯉꯥꯏꯁꯤꯗꯤ ꯏꯕꯦꯝꯃ꯫ ꯏꯆꯦꯅ ꯉꯁꯥꯏ ꯂꯨꯍꯣꯡꯕ ꯆꯠꯄꯗ ꯁꯤꯕ ꯂꯤꯛꯇꯨꯃꯛ ꯑꯩꯒꯤꯁꯨ ꯑꯃ ꯄꯥꯝꯃꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯗꯤ꯫ ꯐꯔꯁꯦ, ꯂꯤꯛꯇꯣ ꯏꯆꯦꯗꯒꯤ ꯑꯃꯨꯛꯇ ꯂꯧꯔꯨꯁꯣ, ꯑꯗꯨꯒ ꯑꯩ ꯀꯩꯊꯦꯜꯗ ꯂꯤꯛ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯁꯅꯥ ꯑꯁꯦꯡꯕ ꯅꯠꯇꯕ ꯂꯤꯛ ꯑꯃ ꯂꯩꯔꯛꯂꯒꯦ꯫ ꯀꯅꯥꯅꯁꯨ ꯈꯪꯂꯣꯏ, ꯑꯗꯨꯁꯨ ꯌꯥꯕ꯭ꯔꯣ? ꯂꯤꯛꯇꯨꯒꯤ ꯈꯦꯠꯅꯕ ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯗꯤ ꯌꯥꯏꯌꯦ, ꯑꯍꯣꯡꯕꯗꯣ ꯑꯗꯨ ꯑꯗꯨꯝ ꯂꯩꯕꯤꯔꯛꯑꯣ꯫ ꯑꯁꯨꯝꯅ ꯏꯕꯦꯆꯥꯅ ꯃꯆꯦꯗꯒꯤ ꯂꯤꯛ ꯑꯗꯨ ꯋꯥꯏꯔꯨꯔꯦ, ꯑꯗꯨꯒ ꯇꯣꯝꯊꯤꯟꯁꯨ ꯀꯩꯊꯦꯜꯗꯒꯤ ꯑꯁꯦꯡꯕ ꯁꯅꯥ ꯅꯠꯇꯕ ꯂꯤꯛ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯑꯃ ꯂꯩꯔꯨꯔꯦ꯫ ꯍꯜꯂꯛꯄꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯂꯤꯛ ꯑꯗꯣ ꯄꯤꯔꯝꯃꯤ꯫ ꯁꯦ ꯌꯦꯡꯉꯣ, ꯆꯞ ꯃꯥꯟꯅꯔꯕꯅꯤ, ꯅꯪꯒꯤꯁꯦ ꯑꯍꯣꯡꯕꯅꯤ ꯍꯥꯏꯕ ꯀꯅꯥꯅꯁꯨ ꯈꯪꯂꯔꯣꯏ꯫ ꯍꯩꯃꯥ, ꯆꯞ ꯃꯥꯟꯅꯩꯌꯦ ꯃꯤ ꯃꯈꯣꯏ ꯄꯥꯕꯨꯡ, ꯅꯨꯡꯉꯥꯏꯖꯔꯦꯗꯀꯣ꯫ ꯏꯆꯦꯗꯒꯤ ꯑꯩꯅ ꯀꯔꯤꯁꯨ ꯇꯥꯗꯦ, ꯃꯥꯅ ꯀꯔꯤꯁꯨ ꯍꯦꯟꯗꯦ ꯍꯥꯏꯕꯁꯦ ꯎꯠꯄ ꯌꯥꯔꯦ ꯁꯤ ꯑꯣꯏꯔꯗꯤ꯫ ꯐꯔꯦꯁꯦ ꯑꯗꯨꯗꯤ ꯏꯆꯦꯒꯤ ꯂꯤꯛ ꯑꯗꯣ ꯊꯤꯟꯗꯣꯛꯂꯨꯔꯣ, ꯅꯪꯒꯤꯁꯦ ꯂꯩꯔꯛꯂꯕꯅꯤꯅ꯫ ꯍꯣꯏ ꯊꯤꯜꯂꯨꯔꯒꯦ, ꯑꯩꯒꯤ ꯂꯤꯛꯁꯤꯁꯨ ꯄꯨꯗꯨꯅ ꯌꯦꯡꯍꯜꯂꯨꯒꯦ꯫ ꯂꯤꯛ ꯑꯗꯨ ꯊꯤꯜꯂꯝꯗꯥꯏꯗ ꯏꯕꯦꯆꯥ ꯑꯁꯨꯝꯅ ꯈꯜꯂꯛꯏ, ꯏꯆꯦꯒꯤ ꯂꯤꯛꯁꯤꯗꯤ ꯑꯁꯦꯡꯕ ꯁꯅꯥꯒꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯁꯤ ꯑꯣꯏꯅ ꯑꯩꯅ ꯂꯧꯍꯧꯔꯒ ꯑꯩꯒꯤ ꯑꯍꯣꯡꯕꯁꯦ ꯄꯤꯊꯣꯛꯈ꯭ꯔꯒꯦ꯫ ꯏꯕꯦꯆꯥ ꯑꯩꯁꯦ ꯁꯤꯡꯗꯤ ꯁꯤꯡꯕ ꯖꯥꯠꯅꯤꯀꯣ꯫ ꯃꯇꯧ ꯑꯁꯨꯝꯅ ꯁꯅꯥꯒꯤ ꯂꯤꯛ ꯍꯥꯞꯂꯤꯕ ꯕꯣꯛꯁ ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯦ ꯑꯉꯧꯕ ꯃꯆꯦꯠ ꯑꯃ ꯅꯞꯁꯤꯜꯂꯝꯃꯤ꯫ ꯁꯤ ꯑꯣꯏꯔꯗꯤ ꯆꯦ ꯅꯞꯄ ꯕꯣꯛꯁꯁꯤꯅ ꯑꯁꯦꯡꯕ ꯁꯅꯥꯗꯨꯅꯤ ꯈꯪꯂꯅꯤ꯫ ꯑꯁꯨꯝꯅ ꯏꯕꯦꯆꯥ ꯂꯤꯛ ꯑꯗꯨ ꯊꯤꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯂꯤꯛ ꯑꯅꯤꯗꯨ ꯁꯣꯐꯥꯗꯨꯗ ꯊꯝꯗꯨꯅ ꯃꯍꯥꯛꯁꯨ ꯂꯩꯔꯛꯂꯦ ꯎꯠꯂꯝꯃꯤ꯫ ꯌꯦꯡꯉꯨꯅꯦ ꯏꯆꯦ, ꯑꯩꯒꯤꯁꯨ ꯇꯥꯃꯣꯅ ꯏꯆꯦꯒꯤꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯂꯤꯛꯁꯦ ꯂꯩꯕꯤꯔꯛꯏꯕ꯫ ꯇꯣ ꯁꯤꯒꯤ ꯑꯉꯧꯕ ꯆꯦ ꯅꯞꯄ ꯃꯆꯦꯠꯁꯦ ꯁꯤꯁꯤꯅ ꯑꯩꯒꯤꯅꯦ, ꯁꯣꯝꯒꯤꯁꯤꯅ ꯏꯆꯦꯒꯤ, ꯑꯩꯅ ꯑꯣꯟꯅꯈꯤꯅꯤ ꯍꯥꯏꯗꯨꯅ ꯅꯞꯁꯤꯜꯂꯛꯏꯅꯦ꯫ ꯂꯤꯛ ꯑꯅꯤꯗꯨ ꯎꯕꯗ ꯏꯕꯦꯂꯩ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯃꯥꯒꯤ ꯕꯣꯛꯁꯁꯤꯗ ꯃꯥꯅ ꯑꯉꯧꯕ ꯃꯆꯦꯠ ꯑꯃ ꯅꯞꯄꯛꯏꯁꯤꯅꯗꯤ ꯃꯥꯒꯤꯁꯦ ꯑꯁꯦꯡꯕ ꯁꯅꯥꯒꯤ ꯂꯤꯛ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯁꯤ ꯑꯩꯅ ꯇꯧꯁꯤꯟꯅꯗꯨꯅ ꯑꯣꯟꯊꯣꯛꯅꯍꯧꯗꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯂꯤꯛꯇꯨ ꯑꯣꯟꯊꯣꯛꯅꯅꯕ ꯏꯕꯦꯂꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯏꯕꯦꯆꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯕꯦꯆꯥ ꯌꯦꯡꯉꯣꯏ, ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯒ ꯆꯥꯃꯤꯟꯅꯈꯤꯗꯕ ꯌꯥꯝꯅ ꯀꯨꯏꯔꯦ꯫
ꯑꯩꯒꯤ ꯆꯥꯛꯈꯨꯝꯗ ꯉꯥ ꯑꯅꯤ ꯂꯩꯍꯧꯕꯅꯦ, ꯅꯪ ꯑꯃ ꯄꯨꯈ꯭ꯔꯣ꯫ ꯉꯁꯤꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏ ꯑꯅꯤ ꯂꯣꯏꯅ ꯇꯩꯅ ꯂꯩꯔꯛꯄ ꯉꯥ ꯑꯁꯦ ꯑꯃꯃꯝ ꯆꯥꯃꯤꯟꯅꯔꯁꯤ꯫ ꯏꯕꯦꯆꯥꯁꯨ ꯉꯥ ꯄꯜꯂꯛꯄꯗꯨꯗ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯔꯗꯨꯅ ꯏꯕꯦꯂꯩꯅ ꯕꯣꯛꯁ ꯃꯅꯨꯡꯗꯒꯤ ꯂꯤꯛ ꯑꯅꯤꯗꯣ ꯑꯣꯟꯊꯣꯛꯅꯔꯝꯃꯤ꯫ ꯕꯣꯛꯁꯇꯨꯗꯤ ꯑꯣꯟꯊꯣꯛꯄ ꯅꯠꯇꯕꯅꯤꯅ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯏꯕꯦꯆꯥꯒꯤ ꯁꯅꯥꯒꯤ ꯂꯤꯛꯅꯤ ꯈꯜꯂꯗꯨꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯕꯦꯆꯥ ꯉꯥ ꯑꯗꯨ ꯂꯧꯊꯣꯛꯂꯨꯔꯒ ꯃꯍꯥꯛꯀꯤ ꯆꯦ ꯑꯉꯧꯕ ꯅꯞꯄ ꯕꯣꯛꯁ ꯑꯗꯨ ꯃꯥꯒꯤꯅꯤ ꯍꯥꯏꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯉꯁꯤꯗꯤ ꯁꯅꯥꯒꯤ ꯂꯤꯛꯁꯨ ꯑꯩꯒꯤ ꯑꯣꯏꯔꯦ, ꯉꯥꯁꯤꯁꯨ ꯄꯤꯔꯛꯑꯦ, ꯉꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ꯫ ꯏꯆꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ, ꯉꯥꯁꯨ ꯄꯤꯔꯦ, ꯃꯊꯪꯗ ꯑꯩꯅ ꯑꯃꯨꯛ ꯄꯤꯖꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯏꯕꯦꯆꯥ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯈꯤꯔꯝꯃꯤ꯫ ꯏꯕꯦꯂꯩꯁꯨ ꯑꯁꯨꯝꯅ ꯈꯜꯍꯧꯏ, ꯍꯣ ꯉꯥꯗꯣ ꯄꯨꯔꯣ ꯏꯕꯦꯝꯃ, ꯅꯪꯒꯤ ꯁꯅꯥꯒꯤ ꯂꯤꯛꯁꯤꯗꯤ ꯑꯩꯅ ꯂꯧꯍꯧꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯇꯣꯝꯊꯤꯟꯅ ꯑꯆꯧꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯗꯥꯗꯥ, ꯀꯔꯤꯅꯣ ꯏꯇꯩꯃꯒꯤ ꯂꯤꯛ ꯃꯃꯜ ꯑꯗꯨꯛ ꯌꯥꯝꯅ ꯌꯥꯝꯕꯗꯨꯕꯣ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯤꯅꯣ? ꯍꯩ ꯇꯞꯅ ꯉꯥꯡꯉꯨꯅꯦꯍꯦ ꯅꯪꯕꯣ, ꯑꯁꯦꯡꯕ ꯁꯅꯥ ꯅꯠꯇꯦꯅꯦ꯫ ꯃꯌꯥꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯝꯊꯤꯟꯁꯨ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯍꯣꯏꯅꯦ, ꯏꯇꯩꯃꯒꯤ ꯂꯤꯛꯇꯨ ꯎꯕꯗ ꯏꯕꯦꯆꯥꯒꯤꯁꯨ ꯂꯩꯗ ꯌꯥꯗꯦꯅ ꯍꯦꯛꯇ ꯏꯁꯧꯅ ꯑꯩ ꯂꯩꯕ ꯉꯝꯗꯗꯅ ꯑꯩꯁꯨ ꯁꯅꯥ ꯃꯥꯟꯕ ꯑꯍꯣꯡꯕ ꯂꯤꯛꯇꯣ ꯑꯃ ꯂꯩꯗꯨꯅ ꯄꯤꯔꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯤꯛꯇꯣ ꯂꯩꯈꯤꯕꯗꯒꯤ ꯅꯨꯡꯁꯤꯅꯕꯒꯨꯝ ꯇꯧꯋꯤꯅꯦ ꯗꯥꯗꯥ꯫ ꯉꯔꯥꯡ ꯏꯇꯩꯃꯅ ꯉꯥ ꯑꯃꯁꯨ ꯄꯤꯔꯛꯏ, ꯑꯩꯗꯤ ꯉꯛꯄꯅ ꯂꯣꯏꯔꯦ꯫ ꯍꯣꯏꯅꯦ, ꯃꯇꯧ ꯀꯔꯝꯅ ꯏꯕꯦꯂꯩꯅ ꯉꯥ ꯑꯗꯨ ꯅꯈꯣꯏꯗ ꯄꯤꯔꯝꯂꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯈꯜꯂꯝꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯅꯤꯗꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯛꯏ, ꯏꯆꯦ, ꯉꯔꯥꯡꯒꯤ ꯉꯥꯗꯣ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ, ꯍꯌꯦꯡꯂꯥ ꯍꯪꯆꯤꯠꯂꯥ ꯑꯩ ꯑꯃꯨꯛ ꯂꯩꯔꯨꯒꯦ, ꯑꯗꯨꯒ ꯑꯃꯨꯛ ꯆꯥꯁꯤꯀꯣ ꯏꯆꯦ꯫ ꯍꯣꯏ ꯍꯣꯏ ꯆꯥꯁꯦ, ꯑꯗꯣ ꯍꯣꯔꯦꯟ ꯑꯩꯈꯣꯏꯒꯤ ꯆꯦꯡꯒꯨꯝ ꯀꯥꯡꯍꯧ ꯉꯧꯒꯗꯧꯔꯤ, ꯃꯍꯥꯎ ꯌꯦꯡꯉꯨꯀꯣ꯫ ꯍꯣꯏ ꯏꯆꯦ, ꯑꯩꯁꯨ ꯀꯪꯂꯥ ꯌꯦꯟ ꯏꯔꯣꯟꯒꯦ ꯇꯧꯕꯅꯦ, ꯀꯪꯂꯥ ꯌꯦꯟ ꯌꯥꯝꯅ ꯄꯥꯝꯕꯗꯥꯏꯅꯦ ꯏꯆꯦꯕꯣ, ꯈꯥꯏꯔꯛꯀꯦꯀꯣ ꯏꯆꯦꯒꯤ ꯁꯔꯨꯛ ꯈꯔ꯫ ꯑꯃꯅ ꯑꯃꯒꯤ ꯂꯤꯛꯇꯨꯕꯨ ꯁꯅꯥꯒꯤꯅꯤ ꯈꯟꯗꯨꯅ ꯑꯣꯟꯊꯣꯛꯅꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯧ ꯑꯅꯤꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯅꯥꯗꯨꯒꯤ ꯃꯔꯝꯗ ꯑꯁꯦꯡꯕ ꯈꯪꯂꯛꯄ ꯅꯨꯃꯤꯠꯇ ꯀꯔꯤ ꯀꯔꯝꯕ ꯆꯤꯟꯒꯤ ꯂꯥꯟ ꯂꯥꯛꯀꯗꯒꯦ ꯈꯪꯖꯗꯕ ꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯂꯤꯛ ꯑꯣꯟꯊꯣꯛꯅꯕꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯈꯪꯖꯗ ꯑꯃꯅ ꯑꯃꯕꯨ ꯌꯦꯡꯂꯒ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ 이베마, ngасidi pabung nganna halakani. Nang inthijana leiramuko. ꯍꯣꯏ ꯄꯥꯕꯨꯡ꯫ Natomta leihobasigi khalurabadi ipa thabakse satningdrabani. Adubu ipa icha hingnanabu hotnabada thabak ase chatrabadi sel lakningai maram leitaduna chatlibani. ꯏꯊꯟꯇ ꯂꯩꯍꯧꯋꯦ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯀꯩꯁꯨ ꯐꯥꯎꯕꯤꯒꯅꯨꯗ ꯄꯥꯕꯨꯡ, ꯌꯨꯝꯊꯪꯅꯕꯒꯤ ꯏꯆꯦ ꯊꯣꯏꯅꯨꯈꯣꯏꯁꯨ ꯑꯗꯨꯝ ꯂꯥꯛꯑꯦ, ꯃꯈꯣꯏꯒ ꯑꯗꯨꯝ ꯄꯨꯟꯅ ꯂꯩꯃꯤꯟꯅꯩꯌꯦ꯫ Fare fare adudi ipa chatlukigeko. ꯑꯁꯨꯝꯅ ꯆꯥꯎꯕ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯗ ꯃꯇꯣꯝꯇ ꯊꯅꯝꯗꯨꯅ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯥꯎꯕꯒꯤ ꯂꯣꯏꯅꯕꯤ ꯁꯅꯥꯔꯩ ꯃꯆꯥꯅꯨꯄꯤꯅ ꯆꯍꯤ 2ꯇ ꯉꯥꯏꯕꯗ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯃꯃꯥꯅ ꯅꯧꯅ ꯍꯨꯟꯇꯣꯛꯄꯤꯔꯝꯂꯕ ꯄꯥꯟꯊꯣꯏꯕꯨ ꯆꯥꯎꯅꯅꯕ ꯌꯣꯛꯄꯗ ꯀꯔꯤꯁꯨ ꯑꯋꯥꯠꯄ ꯂꯩꯇꯅꯕ ꯍꯣꯠꯅꯖꯩ, ꯑꯗꯨꯕꯨ ꯆꯥꯎꯕ ꯃꯃꯥꯒꯤ ꯑꯍꯥꯡꯕ ꯃꯐꯝ ꯑꯗꯨꯗꯤ ꯀꯩꯗꯧꯅꯨꯡꯗ ꯃꯦꯟꯁꯤꯟꯕ ꯉꯝꯂꯝꯗꯦ꯫ Chawwa, nangbo handak langfai chatpa asi yawgadawribro. Chawthoi hoi tompok hoidi yawgadawri hai. Nangsu yahobana phaine ibo. Sel yamna phangbani ne. Dada, aishu yamna de yawningbani. Adubu icha nupi mathanta yumda kamaina thanamgadawribano. Hoi ne adusu chumi. Ado chawba nangbo nupi ama pusinduna panthoina mathanta leihobagi nungaitabase irai laina kokhanba yabani. Laisabi mapung phadribi angang adubu mathanta sum thanamlaga nangna thabak chatlidubo nungaitene ibo. Khangdreda dada, ichagi khallaga aduna pharadra khangde. ꯃꯇꯧ ꯑꯁꯨꯝꯅ ꯆꯥꯎꯕ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯂꯩꯍꯥꯎ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯄꯥꯟꯊꯣꯏꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯣꯏꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯂꯩꯍꯥꯎ,
ꯆꯥꯎꯕꯒꯤ ꯃꯃꯥꯡꯗ ꯄꯥꯟꯊꯣꯏꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯄꯥꯟꯊꯣꯏ, ꯏꯆꯥꯕꯨ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯅꯤꯡꯒꯦꯅꯦ? ꯑꯃ ꯍꯦꯛꯇ ꯌꯥꯏꯗ ꯏꯃꯥ꯫ ꯑꯁꯨꯝꯅ ꯂꯩꯍꯥꯎꯅ ꯄꯥꯟꯊꯣꯏꯕꯨ ꯑꯄꯣꯛꯄꯤ ꯃꯃꯥꯒꯨꯝ ꯂꯣꯏꯅꯕꯗꯨ ꯎꯕꯗ ꯆꯥꯎꯕ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯃꯥꯒ ꯄꯥꯟꯊꯣꯏꯒ ꯃꯈꯣꯏ ꯑꯅꯤ ꯁꯨꯔꯕꯅꯤꯅ ꯃꯍꯥꯛꯁꯨ ꯂꯪꯐꯩ ꯆꯠꯄꯗꯣ ꯌꯥꯎꯔꯒꯦ ꯈꯜꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯆꯥꯎꯕꯅ ꯃꯆꯥꯕꯨ ꯂꯩꯍꯥꯎꯗ ꯁꯤꯟꯅꯔꯝꯂꯒ ꯂꯪꯐꯩꯗ ꯁꯦꯜ ꯇꯥꯟꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯥꯟꯊꯣꯏ ꯃꯃꯥ ꯐꯪꯂꯦ ꯈꯟꯗꯨꯅ ꯍꯔꯥꯎꯖꯔꯨꯕꯗꯣ ꯃꯄꯥꯅ ꯂꯪꯐꯩ ꯍꯦꯛ ꯆꯠꯈꯤꯕꯗ ꯄꯥꯟꯊꯣꯏꯕꯨ ꯑꯊꯤꯕ ꯃꯤꯆꯩ ꯆꯩꯕꯤꯗꯨꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯄꯥꯟꯊꯣꯏꯗ ꯇꯧꯍꯜꯂꯝꯃꯤ꯫ ꯍꯦ, ꯁꯦ, ꯐꯤꯁꯦ ꯁꯤꯃꯒ ꯌꯥꯎꯁꯜꯂꯨ, ꯁꯨꯔꯤꯕꯗꯣ ꯄ꯭ꯔꯞ ꯊꯨꯅ ꯁꯨꯅꯦ, ꯆꯥꯛꯁꯨ ꯑꯃꯨꯛ ꯊꯣꯡꯒꯗꯧꯔꯤꯕꯅꯤꯅꯦ, ꯃꯣꯜꯂꯤ ꯍꯦꯛ ꯇꯧꯔꯒ ꯂꯩꯕꯁꯤꯅ꯫ ꯑꯁꯨꯝꯅ ꯂꯩꯍꯥꯎ ꯃꯄꯥꯕꯨꯡ ꯂꯩꯇ꯭ꯔꯤꯉꯩꯗ ꯄꯥꯟꯊꯣꯏꯕꯨ ꯌꯥꯝꯅ ꯑꯣꯠꯄꯤ ꯅꯩꯕꯤꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯄꯤꯛꯂꯕ ꯄꯨꯛꯆꯦꯜ ꯑꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯠꯇꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯇꯕ ꯌꯥꯗꯦ꯫ ꯍꯌꯦꯡ ꯑꯩꯒꯤ ꯏꯕꯨꯛꯊꯣꯛꯀꯤ ꯏꯆꯥ ꯌꯥꯎꯔꯛꯂꯕꯗꯤ ꯆꯥꯛꯊꯨꯡ ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯂꯧꯈ꯭ꯔꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯒꯤꯗꯤ ꯑꯃꯠꯇ ꯂꯩꯍꯧꯔꯔꯣꯏ꯫ ꯃꯁꯤ ꯁꯔꯧ ꯑꯃ ꯁꯤꯟꯗꯨꯅ ꯃꯄꯥꯕꯨꯡ ꯍꯜꯂꯛꯇ꯭ꯔꯤꯉꯩꯁꯤꯗ ꯑꯃꯨꯛꯇ ꯇꯥꯟꯊꯣꯛꯍꯧꯗꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯂꯩꯍꯥꯎꯅ ꯃꯍꯥꯛꯀꯤ ꯁꯅꯥ ꯂꯤꯛꯀꯣꯟ ꯄꯨꯝꯅꯃꯛ ꯐꯤ ꯑꯃꯗ ꯌꯣꯝꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯇꯝꯐꯥꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯇꯝꯐꯥꯒꯤ ꯃꯅꯥꯛ ꯌꯧꯔꯕꯗ ꯂꯩꯍꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯇꯝꯐꯥ, ꯁꯦ ꯑꯩꯒꯤ ꯂꯩꯖꯕ ꯁꯅꯥꯒꯤ ꯂꯤꯛ, ꯈꯨꯖꯤ, ꯈꯨꯗꯣꯞ ꯄꯨꯝꯕꯁꯦ ꯅꯪꯒꯤ ꯅꯅꯥꯛꯇ ꯊꯝꯂꯝꯒꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯩ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯀꯦꯀꯣ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯪꯒꯤ ꯂꯩꯖꯕ ꯁꯅꯥꯒꯤ ꯂꯤꯛꯀꯣꯟ ꯄꯨꯝꯕ ꯄꯨꯗꯨꯅ ꯂꯥꯛꯂꯤꯁꯤꯕꯣ? ꯍꯣ, ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯔꯤꯗꯣ, ꯃꯍꯥꯛꯄꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯅꯕ ꯁꯤꯜꯂꯤꯅꯦ ꯑꯩꯒꯤꯁꯦ꯫ ꯃꯥꯅ ꯑꯁꯨꯝ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯒ ꯍꯌꯦꯡꯋꯥꯏ ꯑꯩꯒꯤ ꯏꯄꯨꯛꯊꯣꯛꯀꯤ ꯏꯆꯥꯒꯤ ꯁꯔꯨꯛ ꯐꯥꯎꯕ ꯃꯥꯒꯤꯅꯤ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯇꯥꯟꯊꯣꯛꯍꯧꯗꯕ ꯌꯥꯗꯦ꯫ ꯁꯅꯥꯒꯤ ꯂꯤꯛꯀꯣꯟ ꯄꯨꯝꯕꯁꯦ ꯃꯍꯥꯛꯅ ꯍꯨꯔꯥꯜꯂꯤꯅꯤ ꯍꯥꯏꯖꯤꯟꯗꯨꯅꯅꯦ ꯇꯥꯟꯊꯣꯛꯀꯗꯧꯔꯤꯕ꯫ ꯀꯔꯤꯅꯣ ꯅꯪꯅ ꯈꯜꯂꯤꯗꯨꯕꯨ ꯂꯩꯍꯥꯎ? ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯑꯉꯥꯡ ꯑꯗꯨꯗ ꯅꯪꯅ ꯇꯧꯔꯤꯁꯦ ꯂꯥꯜꯂꯤꯀꯣ꯫ ꯑꯁꯨꯝꯅ ꯇꯧꯕꯗꯤ ꯐꯠꯇꯦ ꯅꯪꯁꯨ꯫ ꯃꯗꯨꯒꯤ ꯐꯠꯇ꯭ꯔꯕ ꯊꯕꯛꯇꯨꯗ ꯑꯩꯕꯨ ꯁꯔꯨꯛ ꯌꯥꯍꯟꯒꯅꯨ꯫ ꯅꯪꯒꯤ ꯁꯅꯥꯁꯤꯡꯁꯦ ꯄꯨꯈꯣ꯫ ꯇꯝꯐꯥꯅ ꯍꯥꯏꯔꯤꯕꯗꯣ ꯇꯥꯁꯤꯟꯅꯗ ꯂꯩꯍꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯇꯝꯐꯥ, ꯅꯪꯁꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯃꯤꯅꯤ꯫ ꯅꯪꯒꯤ ꯇꯧꯕꯃꯜ ꯀꯥꯎꯔꯣꯏ꯫ ꯑꯩ ꯆꯠꯂꯦꯀꯣ ꯇꯝꯐꯥ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯩꯍꯥꯎ ꯄꯔꯞ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯝꯐꯥ ꯃꯊꯟꯇ ꯑꯁꯨꯝꯅ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ, ꯅꯄꯨꯛꯆꯦꯜ ꯑꯣꯟꯊꯣꯛꯅ ꯄꯤꯛꯈ꯭ꯔꯦꯗꯀꯣ ꯂꯩꯍꯥꯎ ꯅꯪꯁꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯩꯍꯥꯎꯅ ꯃꯌꯨꯝ ꯌꯧꯔꯛꯂꯒ ꯃꯍꯥꯛꯀꯤ ꯃꯇꯥꯠ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ ꯇꯧꯔꯤꯁꯤꯗꯤ꯫ ꯏꯁ, ꯏꯃꯨꯡꯁꯤꯗ ꯂꯩꯕ ꯁꯅꯥ ꯂꯤꯛꯀꯣꯟ ꯄꯨꯝꯅꯃꯛ ꯂꯩꯔꯝꯗ꯭ꯔꯤꯕꯁꯤꯕꯣ ꯍꯨꯔꯥꯟꯕꯤ ꯀꯅꯥ ꯂꯥꯛꯇꯨꯅ ꯄꯨꯈ꯭ꯔꯒꯦ ꯃꯤ ꯇꯧꯔꯤꯁꯤꯕꯣ? ꯃꯃꯥꯅ ꯏꯁꯧ ꯂꯥꯡꯂꯤꯕꯗꯣ ꯇꯥꯔꯗꯨꯅ ꯄꯥꯟꯊꯣꯏꯅ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯏꯃꯥ? ꯍꯦ, ꯀꯥꯠ ꯍꯩꯕꯤ, ꯅꯈꯣꯟꯒꯗꯣ ꯅꯞꯊꯁꯅꯒꯅꯨ꯫ ꯌꯨꯝꯁꯤꯗ ꯀꯅꯥ ꯂꯥꯛꯂꯝꯃꯤ ꯍꯥ? ꯀꯅꯥ ꯂꯥꯛꯂꯝꯒꯦ? ꯍꯥꯏꯌꯣ, ꯅꯆꯤꯟꯗꯣ ꯈꯨꯝꯃꯣ꯫ ꯀꯅꯥꯁꯨ ꯂꯥꯛꯂꯝꯗꯤꯌꯦ ꯏꯃꯥ꯫ ꯍꯩ ꯆꯤꯊꯤꯕꯤ, ꯑꯣꯏꯗꯕ ꯉꯥꯡꯒꯅꯨꯅꯦ ꯅꯪ꯫ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯛꯎ, ꯅꯠꯇ꯭ꯔꯗꯤꯅꯦ ꯉꯁꯤ ꯅꯪ ꯅꯥꯇꯩ ꯀꯌꯥ ꯆꯥꯔꯣꯏꯀꯣ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯅꯤ ꯏꯃꯥ, ꯀꯅꯥꯁꯨ ꯂꯥꯛꯂꯝꯗꯤꯌꯦ꯫ ꯑꯣ, ꯑꯗꯨꯗꯤ ꯃꯥꯡꯂꯤꯕ ꯁꯅꯥꯒꯤ ꯂꯤꯛꯀꯣꯟ ꯄꯨꯝꯕ ꯅꯪꯅ ꯍꯨꯔꯥꯟꯕ ꯑꯣꯏꯔꯦ꯫ ꯐꯩ ꯑꯗꯨꯗꯤ ꯅꯪ ꯉꯁꯤꯗꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ꯫ ꯆꯠꯂꯨ ꯅꯪ꯫ ꯀꯔꯤꯅꯣ ꯏꯃꯥꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯑꯩꯕꯨ ꯃꯐꯝ ꯀꯗꯥꯏꯗ ꯆꯠꯂꯣ ꯍꯥꯏꯕꯅꯣ ꯏꯃꯥ? ꯑꯩ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ꯫ ꯂꯝꯁꯤ ꯁꯤꯒꯦꯔꯥ, ꯎꯃꯪꯗ ꯂꯩꯒꯦꯔꯥ, ꯅꯃꯥ ꯑꯁꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦꯔꯥ, ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯑꯁꯨꯝꯅ ꯃꯕꯨꯛ ꯐꯠꯇ꯭ꯔꯕꯤ ꯂꯩꯍꯥꯎꯅ ꯄꯥꯟꯊꯣꯏꯕꯨ ꯅꯨꯡꯁꯤ ꯍꯩꯇꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯔꯛꯂꯦ꯫
ꯄꯥꯟꯊꯣꯏ ꯀꯞꯅ ꯀꯞꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯇꯝꯐꯥꯅ ꯃꯍꯥꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯟꯊꯣꯏ, ꯅꯪꯉꯣꯟꯗ ꯊꯣꯛꯂꯤꯕ ꯄꯨꯝꯕ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯅꯦꯒꯤ ꯌꯨꯝꯗ ꯃꯇꯝ ꯈꯔ ꯏꯅꯦꯒ ꯂꯩꯃꯤꯟꯅꯔꯨꯔꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯊꯣꯛꯂꯤꯕ ꯄꯨꯝꯕ ꯀꯔꯤ ꯀꯔꯝꯅ ꯑꯣꯏꯔꯛꯂꯤꯕꯅꯣ ꯈꯪꯂꯤꯕ ꯇꯝꯐꯥꯅ ꯄꯥꯟꯊꯣꯏꯕꯨ ꯊꯦꯟꯖꯤꯟꯕꯤꯗꯨꯅ ꯃꯌꯨꯝꯗ ꯄꯨꯈꯤꯔꯝꯃꯤ꯫ ꯃꯇꯝꯒꯤ ꯈꯣꯡꯆꯠꯅ ꯑꯁꯨꯝ ꯂꯦꯞꯇꯅ ꯆꯠꯄꯅ ꯄꯥꯟꯊꯣꯏꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨ ꯂꯪꯐꯩꯗꯒꯤ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯩꯍꯥꯎꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯃꯩ ꯅꯨꯡ ꯑꯣꯛꯄꯤꯔꯝꯃꯤ꯫ ꯏꯃꯨꯡ ꯍꯦꯛ ꯌꯧꯕꯒ ꯆꯥꯎꯕꯅ ꯃꯆꯥꯅꯨꯄꯤ ꯄꯥꯟꯊꯣꯏꯕꯨ ꯍꯪꯂꯛꯂꯝꯃꯤ꯫ ꯑꯩꯒꯤ ꯏꯆꯥ ꯄꯥꯟꯊꯣꯏꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ? ꯂꯩꯍꯥꯎ ꯃꯄꯨꯔꯣꯏꯕꯅ ꯍꯪꯂꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯃꯇꯥ ꯇꯧꯁꯤꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯦ ꯀꯔꯝꯅ ꯇꯝꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ꯫ ꯄꯥꯟꯊꯣꯏꯗꯣ ꯑꯩꯅ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯁꯨꯡꯊꯥ ꯊꯥꯖꯔꯨꯗꯕꯅꯤ꯫ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯆꯥꯎꯕꯅ ꯌꯥꯝꯅ ꯁꯥꯎꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯑꯩꯒꯤ ꯏꯆꯥ ꯄꯥꯟꯊꯣꯏꯅ ꯀꯩꯗꯧꯔꯤꯕ? ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯅꯔꯣꯜ ꯆꯨꯝ꯫ ꯂꯩꯍꯥꯎ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯀꯤꯅ ꯀꯤꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯑꯩꯒꯤ ꯁꯅꯥꯒꯤ ꯂꯤꯛꯀꯣꯟ ꯄꯨꯝꯕꯗꯣ ꯄꯥꯟꯊꯣꯏꯅ ꯍꯨꯔꯥꯜꯂꯝꯕꯗꯨꯗ ꯑꯩꯅ ꯈꯔ ꯈꯖꯤꯛ ꯉꯥꯡꯂꯨꯕ ꯈꯛꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯑꯩꯅ ꯆꯩꯔꯨꯕꯗꯨꯒꯤ ꯌꯥꯝꯅ ꯋꯥꯔꯧꯈ꯭ꯔ ꯃꯥꯜꯂꯦ꯫ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯃꯊꯟꯇ ꯆꯠꯈ꯭ꯔꯦ꯫ ꯀꯔꯤ? ꯅꯪꯒꯤ ꯁꯅꯥꯒꯤ ꯂꯤꯛꯀꯣꯟ ꯄꯥꯟꯊꯣꯏꯅ ꯍꯨꯔꯥꯜꯂꯦ ꯍꯥꯏꯕ? ꯈꯪꯗꯦ ꯀꯅꯥꯒꯤ ꯊꯧꯋꯤꯟꯁꯤꯟꯗꯒꯤ ꯇꯧꯔꯤꯕꯅꯣ꯫ ꯑꯩꯅ ꯐꯠꯇꯦ ꯇꯧꯅꯨ ꯍꯥꯏꯔꯨꯕ ꯈꯛꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯅꯦꯃꯤ꯫ ꯑꯣ, ꯅꯪꯒꯤ ꯁꯅꯥꯒꯤ ꯂꯤꯛꯀꯣꯟ ꯃꯥꯡꯂꯦ ꯍꯥꯏꯕ? ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯆꯥꯎꯕꯅ ꯂꯩꯍꯥꯎꯒꯤ ꯂꯤꯛꯀꯣꯟ ꯄꯨꯝꯕ ꯄꯨꯊꯣꯔꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯁꯤꯔ ꯌꯦꯡꯉꯣ ꯅꯪꯒꯤ ꯃꯥꯡꯈ꯭ꯔꯤꯕ ꯁꯅꯥꯒꯤ ꯂꯤꯛꯀꯣꯟ ꯍꯥꯏꯕꯗꯣ꯫ ꯁꯤꯔꯣ ꯐꯖꯅ ꯌꯦꯡꯉꯣ꯫ ꯃꯄꯨꯔꯣꯏꯕꯅ ꯃꯍꯥꯛꯀꯤ ꯁꯅꯥꯒꯤ ꯂꯤꯛꯀꯣꯟ ꯄꯨꯝꯕ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯄꯨꯊꯣꯔꯛꯄ ꯑꯗꯨꯗ ꯂꯩꯍꯥꯎ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯃꯄꯨꯛꯅꯤꯡꯗ ꯌꯥꯝꯅ ꯄꯥꯈꯠꯄꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯃꯇꯧ ꯀꯔꯝꯅ ꯇꯝꯐꯥꯗ ꯁꯤꯟꯅꯔꯝꯕ ꯁꯅꯥꯒꯤ ꯂꯤꯛꯀꯣꯟꯁꯤꯡ ꯑꯗꯨ ꯃꯄꯨꯔꯣꯏꯕꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯕ ꯃꯍꯥꯛꯀꯤ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯂꯝꯗꯦ꯫ ꯆꯥꯎꯕꯅ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯪ ꯁꯅꯥꯒꯤ ꯂꯤꯛꯀꯣꯟꯁꯤꯡꯁꯦ ꯎꯕꯗ ꯑꯉꯛꯄ ꯐꯥꯎꯔꯝꯒꯅꯤ, ꯅꯠꯇ꯭ꯔꯥ? ꯃꯇꯧ ꯀꯔꯝꯅ ꯇꯝꯐꯥꯗꯒꯤ ꯑꯩꯅ ꯁꯅꯥꯒꯤ ꯂꯤꯛꯀꯣꯟꯁꯤꯡꯁꯦ ꯂꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯈꯜꯂꯤ ꯅꯠꯇ꯭ꯔꯣ ꯅꯪ? ꯑꯩꯅ ꯂꯪꯐꯩꯗꯒꯤ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯇꯝꯐꯥꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒ ꯊꯦꯡꯅꯩ꯫ ꯇꯝꯐꯥꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯋꯥꯔꯣꯜ ꯄꯨꯝꯕ ꯂꯣꯏꯅ ꯂꯤꯔꯛꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩꯗ ꯇꯝꯐꯥ ꯄꯥꯟꯊꯣꯏꯒ ꯂꯣꯏꯅꯅ ꯆꯪꯂꯛꯏ꯫ ꯆꯥꯎꯕꯅ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕ ꯅꯠꯇ꯭ꯔꯣ? ꯐꯩ ꯑꯗꯨꯗꯤ꯫ ꯅꯪ ꯑꯣꯏꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ꯫ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯅꯪ ꯉꯁꯤꯗꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯃꯄꯥꯕꯨꯡꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯄꯥꯟꯊꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯄꯥꯕꯨꯡ, ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ꯫ ꯑꯩꯅ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯅ ꯏꯃꯥ ꯑꯃꯕꯨ ꯉꯥꯏꯔꯛꯄꯗꯣ ꯃꯍꯥꯛ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯖꯔꯨꯔꯒ ꯃꯍꯥꯛꯄꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯇꯥꯟꯊꯣꯛꯄꯤꯈꯤꯒꯅꯨ ꯄꯥꯕꯨꯡ꯫ ꯄꯥꯟꯊꯣꯏꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯇꯝꯐꯥꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯂꯩꯍꯥꯎ, ꯑꯩꯗꯤ ꯅꯪꯅ ꯇꯧꯔꯤꯕ ꯑꯗꯣ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯐꯅꯌꯥꯝꯅ ꯈꯥꯝꯅꯕ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯅ ꯉꯥꯡꯕ ꯇꯥꯗꯅ ꯀꯩꯁꯨ ꯈꯪꯖꯗ꯭ꯔꯤꯕꯤ ꯑꯉꯥꯡ ꯑꯁꯤꯕꯨ ꯅꯪꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕ ꯅꯠꯇ꯭ꯔꯣ? ꯉꯁꯤꯗꯒꯤꯗꯤ ꯅꯪ ꯋꯥꯈꯜ ꯇꯥꯔꯣꯀꯣ ꯂꯩꯍꯥꯎ꯫ ꯑꯉꯥꯡ ꯑꯁꯤꯕꯨ ꯅꯪꯅ ꯍꯦꯛ ꯄꯣꯛꯆꯕ ꯅꯆꯥꯃꯛꯅꯤ ꯈꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯣꯀꯣ꯫ ꯂꯩꯍꯥꯎ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯍꯥꯛꯅ ꯊꯤꯅ ꯊꯤꯅ ꯇꯧꯕꯤꯈꯤꯕ ꯄꯥꯟꯊꯣꯏꯅ ꯃꯍꯥꯛꯄꯨ ꯑꯄꯣꯛꯄꯤ ꯃꯃꯥꯒꯨꯝ ꯅꯨꯡꯁꯤꯔꯝꯕ ꯑꯗꯨꯗ ꯃꯍꯥꯛ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯋꯥꯈꯜ ꯊꯦꯟꯕꯤ, ꯄꯨꯛꯆꯦꯜ ꯐꯠꯇ꯭ꯔꯕꯤ ꯑꯩꯁꯦ ꯏꯆꯥꯒꯤ ꯃꯇꯧꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯐꯠꯇꯕ ꯋꯥꯈꯜ ꯄꯨꯝꯕ ꯆꯥꯝꯊꯣꯛꯈ꯭ꯔꯦ꯫ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯄꯥꯟꯊꯣꯏꯕꯨ ꯏꯆꯥ ꯁꯛꯅ ꯅꯥꯎꯀꯣꯟꯖꯕꯒꯤ ꯇꯥꯟꯖꯥ ꯑꯗꯣ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪꯒ ꯄꯤꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯂꯩꯍꯥꯎꯒꯤ ꯑꯍꯣꯡꯕ ꯃꯇꯧ ꯑꯗꯨꯗ ꯆꯥꯎꯕꯅ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯂꯩꯍꯥꯎ ꯃꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯖꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯅꯨꯡꯉꯥꯏꯔꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫
ꯃꯊꯥꯏ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯈꯨꯡꯒꯪ ꯑꯃꯗ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯃꯔꯜ ꯃꯊꯨꯝ ꯌꯥꯝꯅ ꯂꯩꯕ ꯇꯣꯃꯥꯜ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯣꯃꯥꯜ ꯃꯔꯜ ꯃꯊꯨꯝ ꯌꯥꯝꯅ ꯂꯩꯔꯕꯁꯨ ꯌꯥꯝꯅ ꯂꯤꯛꯄ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯇꯣꯃꯥꯜꯒꯤ ꯃꯆꯥ ꯄꯣꯛꯂꯝꯗꯦ, ꯑꯗꯨꯅ ꯆꯥꯎꯔꯕ ꯌꯨꯝ ꯑꯗꯨꯗ ꯇꯣꯃꯥꯜ, ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯊꯕꯛ ꯏꯟꯈꯥꯡꯗ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯂꯩꯔꯤꯕ ꯑꯃꯨꯇꯣꯝꯕꯒ ꯃꯣꯏ ꯑꯍꯨꯝꯈꯛ ꯂꯩꯔꯝꯃꯤ꯫ ꯇꯣꯃꯥꯜꯅ ꯁꯦꯜ ꯐꯅ ꯄꯥꯏꯗꯨꯅꯁꯨ ꯌꯥꯝꯅ ꯂꯤꯛꯁꯟꯕ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯇꯣꯃꯥꯜꯒ ꯇꯠꯇꯅ ꯈꯠꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯍꯥꯏ ꯅꯨꯄꯤ, ꯑꯩꯒꯤ ꯁꯦꯟꯗꯜ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯒꯦ? ꯅꯪꯕꯨ ꯎꯕ꯭ꯔꯣ? ꯍꯣ, ꯁꯦꯟꯗꯜꯗꯣ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯍꯣꯔꯦ, ꯃꯔꯤꯗꯨꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯠꯂꯦ, ꯐꯣꯠꯐꯝ ꯂꯩꯇ꯭ꯔꯦ, ꯑꯗꯨꯅ ꯑꯩꯅ ꯂꯪꯊꯣꯛꯈ꯭ꯔꯦ꯫ ꯀꯔꯤ ꯍꯥꯏꯕ? ꯊꯥ ꯑꯃ ꯑꯅꯤ ꯇꯣꯡꯕ ꯌꯥꯔꯤꯕ ꯁꯦꯟꯗꯜ ꯑꯗꯨꯕꯨ ꯂꯪꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯄꯥꯝꯃꯨꯕ ꯑꯁꯨꯛ ꯌꯥꯝꯅ ꯈꯪꯗ꯭ꯔꯤꯁꯤꯕꯣ? ꯁꯦꯟꯗꯜ ꯑꯃꯗ ꯀꯌా ꯄꯤ ꯅꯪ ꯈꯪꯕ꯭ꯔോ? ꯑꯗꯨꯛ ꯌꯥꯝꯅ ꯁꯦꯒꯥꯏꯔꯕ, ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯍꯣꯕꯗꯒꯤ ꯓꯔꯞ ꯃꯥꯜꯂꯕ ꯁꯦꯟꯗꯜ ꯑꯗꯨꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯇꯣꯡꯈꯤꯒꯦ ꯍꯥꯏꯕꯅꯣ? ꯑꯩ ꯐꯣꯠꯄꯒ ꯉꯝꯖꯔꯔꯣꯏ, ꯁꯦꯜ ꯂꯩꯇꯕꯁꯨ ꯅꯠꯇꯦ, ꯂꯤꯛꯃꯟ ꯂꯥꯛꯃꯜꯂꯦꯀꯣ꯫ ꯍꯌꯦꯡ ꯁꯤꯕꯗ ꯁꯦꯜ ꯃꯌꯥꯝꯗꯣ ꯀꯨ ꯃꯅꯨꯡꯗ ꯍꯥꯞꯇꯨꯅ ꯄꯨꯔꯒ ꯆꯠꯄ ꯌꯥꯔꯣꯏꯌꯦ꯫ ꯄꯨꯛꯆꯦꯜ ꯈꯤꯇꯪꯁꯨ ꯆꯥꯎꯊꯣꯛꯄꯤꯌꯨꯀꯣ꯫ ꯑꯔꯤꯛꯄꯒꯤ ꯃꯃꯜ ꯁꯨꯝꯅ ꯆꯥꯏ ꯍꯥꯏꯕ ꯋꯥ ꯑꯃꯁꯨ ꯂꯩꯕꯅꯤ꯫ ꯏꯁ, ꯇꯥꯅꯤꯡꯗꯦ꯫ ꯁꯦꯜ ꯇꯥꯟꯕꯁꯦ ꯀꯌꯥꯝ ꯋꯥꯏ ꯅꯪ ꯈꯪꯕ꯭ꯔꯣ? ꯉꯥꯏꯈꯣ, ꯁꯦꯟꯗꯜ ꯑꯗꯨ ꯀꯗꯥꯏꯗ ꯂꯪꯊꯣꯛꯈ꯭ꯔꯤꯅꯣ? ꯑꯩ ꯈꯨꯜꯂꯨꯒꯦ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯇꯣꯃꯥꯜꯒꯤ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯃꯗꯨꯒꯤ ꯁꯦꯟꯗꯜ ꯑꯗꯣ ꯑꯃꯨꯛ ꯈꯨꯜꯂꯨꯔꯒ ꯇꯣꯡꯒꯗꯕ ꯑꯣꯏꯔꯕꯗꯤꯅꯦ, ꯑꯩ ꯅꯪꯒ ꯂꯩꯃꯤꯟꯅꯕ ꯉꯝꯃꯔꯣꯏ꯫ ꯀꯔꯤ ꯅꯨꯄꯥꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯂꯤꯛꯄꯁꯤꯕꯣ? ꯑꯩꯗꯤ ꯏꯄꯥꯝꯗ ꯆꯠꯆꯈ꯭ꯔꯒꯦ꯫ ꯑꯩ ꯃꯇꯝ ꯈꯔ ꯏꯄꯥꯝꯗ ꯂꯩꯖꯔꯨꯔꯒꯦ, ꯆꯥꯕ ꯊꯛꯄ ꯏꯅꯤꯡꯇꯝꯅ ꯆꯥꯖꯔꯨꯔꯒꯦ꯫ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯕꯗ ꯆꯥꯛ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯆꯥꯕꯗꯤ ꯂꯥꯏꯔꯗꯅ ꯆꯥꯛ ꯄꯨꯛ ꯐꯥꯎꯕ ꯊꯟꯗ꯭ꯔꯦ꯫ ꯍꯣ ꯐꯔꯦ, ꯂꯩꯔꯨꯔꯣ꯫ ꯃꯇꯝ ꯈꯔꯗꯤ ꯅꯪ ꯂꯩꯇꯕꯒꯤ ꯆꯦꯡ ꯇꯤꯡꯉꯔꯣꯏ, ꯐꯅ ꯑꯗꯨꯝ ꯐꯔꯦ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯊꯝꯕꯥꯜ ꯌꯥꯝꯅ ꯁꯥꯎꯅ ꯃꯄꯥꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯨꯇꯣꯝꯕꯒ ꯇꯣꯃꯥꯜꯒ ꯆꯥꯎꯔꯕ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯇꯥꯗ, ꯀꯔꯤꯅꯣ ꯍꯪꯒꯥꯝ ꯑꯄꯠꯄ ꯃꯌꯥꯝꯗꯨꯕꯣ? ꯀꯩꯗꯧꯗꯣꯏꯅꯣ? ꯑꯩꯅ ꯍꯨꯟꯗꯣꯛꯅꯕ ꯍꯥꯏꯗꯅ ꯊꯝꯂꯝꯕꯅꯦ꯫ ꯏꯁ, ꯃꯥꯡꯂꯦ꯫ ꯑꯁꯨꯛ ꯌꯥꯝꯕ ꯍꯪꯒꯥꯝ ꯑꯁꯦ ꯅꯪꯅ ꯍꯨꯟꯗꯣꯛꯀꯗꯧꯔꯤꯕ? ꯁꯤ ꯊꯣꯡꯂꯒ ꯆꯔꯥ ꯑꯃꯗꯤ ꯆꯥꯕ ꯌꯥꯈꯤꯅꯤꯅꯦ ꯏꯕꯥꯅꯤ꯫ ꯄꯥꯝꯃꯨ ꯏꯊꯛ ꯈꯪꯗꯕ ꯇꯧꯅꯣ ꯅꯪ꯫ ꯇꯥꯗ, ꯑꯄꯠꯄ ꯍꯪꯒꯥꯝꯗꯣ ꯆꯥꯕꯗꯣ ꯍꯥꯎꯇꯕ ꯇꯣꯛꯈ꯭ꯔꯣ, ꯍꯛꯆꯥꯡ ꯐꯔꯔꯣꯏꯌꯦ꯫ ꯁꯦꯜ ꯂꯩꯇꯕꯁꯨ ꯅꯠꯇꯦ, ꯄꯥꯝꯃꯨꯕ ꯍꯦꯟꯃꯟꯈ꯭ꯔꯦꯅꯦ ꯇꯥꯗ꯫ ꯁꯦ, ꯑꯩꯅ ꯐꯖꯅ ꯃꯜꯂꯕꯅꯤ, ꯁꯤ ꯊꯣꯡꯂꯝꯃꯨ꯫ ꯑꯩ ꯀꯩꯊꯦꯜ ꯐꯥꯎꯕꯗ ꯆꯠꯂꯒ ꯉꯥ ꯑꯃꯠꯇ ꯂꯩꯔꯨꯈꯤꯒꯦꯀꯣ꯫ ꯑꯦꯟꯁꯥꯡꯗꯣ ꯊꯨꯝ ꯃꯣꯔꯣꯛ ꯌꯥꯝꯅ ꯊꯥꯛꯆꯤꯟꯒꯅꯨ, ꯈꯔ ꯂꯤꯛꯅ ꯁꯤꯖꯤꯟꯅꯕ ꯇꯝꯃꯨꯀꯣ꯫ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯃꯁꯤꯒꯤ ꯑꯍꯜꯁꯦ, ꯃꯁꯤ ꯂꯤꯛꯃꯟ ꯂꯥꯛꯃꯜꯂꯦ ꯃꯁꯤ ꯅꯣꯡꯃꯗꯤ ꯅꯥꯇꯩ ꯀꯌꯥ ꯆꯥꯔꯣꯏꯍꯦ꯫ ꯇꯣꯃꯥꯜ ꯈꯥꯎ ꯑꯃ ꯄꯥꯏꯔꯗꯨꯅ ꯀꯩꯊꯦꯜ ꯇꯝꯅ ꯂꯥꯛꯂꯦ꯫ ꯀꯩꯊꯦꯜ ꯌꯧꯔꯕꯗ ꯉꯥ ꯌꯣꯟꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯦ, ꯉꯥ ꯑꯁꯤꯕꯨ ꯀꯌꯥꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯁꯣꯝꯒꯤ ꯈꯔ ꯄꯤꯛꯄꯁꯤꯅ 100ꯅꯤ, ꯑꯆꯧꯕꯁꯤꯅ 140ꯅꯤ, 150 ꯍꯦꯛ ꯄꯤꯔꯝꯃꯣ ꯏꯕꯨꯡꯉꯣ꯫ ꯏꯁ, ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯣꯟꯊꯣꯛꯅ ꯇꯥꯡꯈ꯭ꯔꯦꯗ꯫ ꯉꯥ ꯑꯄꯤꯛꯄꯁꯤꯅ 100, ꯑꯆꯧꯕꯁꯤꯅ 150꯫ ꯍꯣꯏ ꯏꯕꯨꯡꯉꯣ, ꯀꯔꯝꯕ ꯄꯤꯌꯨꯒꯦ? ꯃꯆꯥꯁꯦ 2 ꯄꯤꯔꯣ, 50 ꯄꯤꯔꯝꯃꯒꯦ꯫ ꯀꯔꯤꯅꯣꯗ ꯏꯕꯨꯡꯉꯣ, ꯑꯃꯗ 100ꯅꯤ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ, ꯑꯅꯤꯗ 50 ꯄꯤꯔꯝꯒꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯉꯥꯎꯔꯕ꯭ꯔꯣ ꯏꯕꯨꯡꯉꯣ ꯅꯪꯕꯣ? ꯁꯦ, ꯄꯤꯔꯣꯁꯦ, 50ꯗꯒꯤ ꯍꯦꯟꯅ ꯄꯤꯕ ꯉꯝꯂꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯇꯣꯃꯥꯜꯅ ꯉꯥ ꯑꯗꯨ ꯍꯥꯞꯆꯤꯟꯒꯦ ꯇꯧꯏ꯫ ꯃꯗꯨꯗ ꯉꯥꯌꯣꯟꯕꯤ ꯑꯗꯨꯅ ꯁꯥꯎꯔꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯉꯥ ꯑꯅꯤꯗꯨꯗ 50ꯗ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯕꯅꯤꯀꯣ? ꯅꯪꯅꯅꯦ ꯑꯍꯣꯡꯕ ꯌꯥꯝ ꯄꯥꯝꯃꯒꯅ ꯑꯁꯤ ꯉꯥ ꯃꯁꯥ ꯅꯥꯕꯁꯦ, ꯑꯁꯤ ꯂꯧ꯫ ꯑꯁꯨꯝꯅ ꯉꯥꯌꯣꯟꯕꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯌꯦꯠꯅꯔꯕ ꯃꯇꯨꯡꯗ ꯇꯣꯃꯥꯜ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯗꯨꯅ ꯉꯥ ꯃꯁꯥ ꯅꯥꯕ ꯑꯗꯨ ꯂꯩꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫
ꯃꯌꯨꯝ ꯌꯧꯔꯕꯗ ꯉꯥ ꯑꯄꯠꯄ ꯑꯗꯨ ꯇꯣꯃꯥꯜꯅ ꯈꯥꯎꯗꯒꯤ ꯂꯧꯊꯣꯔꯛꯄꯗ ꯑꯃꯨꯇꯣꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯇꯥꯗꯥ, ꯉꯥ ꯂꯩꯔꯛꯏꯅꯦꯅ ꯇꯧꯔꯤꯗꯨꯕꯨ ꯃꯅꯝ ꯆꯦꯜꯂꯦ, ꯑꯁ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯊꯣꯡꯗꯨꯅ ꯆꯥꯗꯣꯔꯤꯕꯅꯣ? ꯏꯕꯨꯡꯉꯣ, ꯊꯣꯡꯉꯨ, ꯆꯅꯝ ꯇꯤꯜꯍꯧ ꯉꯧꯔꯒ ꯐꯖꯅ ꯉꯧꯕꯗ ꯃꯁꯤ ꯃꯅꯝꯁꯦ ꯑꯗꯨꯝ ꯀꯣꯛꯈꯤꯗꯧ ꯂꯩꯔꯄꯣꯠꯅꯤꯗ, ꯍꯥꯎꯅ ꯊꯣꯡꯉꯨꯀꯣ, ꯊꯥꯎ ꯌꯥꯝꯍꯟꯒꯅꯨ꯫ ꯑꯃꯨꯇꯣꯝꯕ ꯉꯥ ꯑꯗꯨꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯁꯣꯜꯍꯧꯏ꯫ ꯃꯁꯤꯒꯤ ꯑꯍꯜ ꯑꯁꯦ ꯑꯉꯛꯄꯅꯤꯗꯀꯣ ꯑꯁꯦꯡꯕ, ꯃꯥꯗꯧꯅ ꯂꯤꯛꯄ ꯃꯤꯁꯦ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯝꯃꯣꯏ꯫ ꯑꯄꯠꯄ ꯉꯥꯁꯤꯕꯨ ꯊꯣꯡꯉꯨ ꯍꯥꯏꯔꯝꯃꯤꯁꯤꯕꯨ ꯀꯔꯝ ꯊꯣꯡꯗꯧꯔꯤꯅꯣ ꯑꯩꯕꯨ? ꯑꯁ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯇꯧꯔꯤꯁꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯨꯇꯣꯝꯕꯅ ꯉꯥ ꯑꯗꯨ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯊꯣꯡꯂꯝꯃꯤ꯫ ꯃꯁꯥ ナꯕ ꯉꯥ ꯑꯣꯏꯕꯅ ꯃꯅꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯨꯇꯣꯝꯕꯗꯤ ꯆꯥꯕ ꯉꯝꯗ꯭ꯔꯦ, ꯑꯗꯨꯕꯨ ꯇꯣꯃꯥꯜꯗꯤ ꯇꯞ ꯇꯥꯕ ꯃꯈꯩ ꯆꯥꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯃꯨꯇꯣꯝꯕꯅ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯔ ꯐꯥꯎꯕꯗ ꯇꯣꯃꯥꯜ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯇ꯭ꯔꯦ꯫ ꯀꯔꯤ ꯇꯧꯔꯕ ꯖꯥꯠꯅꯣ ꯈꯟꯗꯨꯅ ꯇꯣꯃꯥꯜꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯇꯥꯗꯥ, ꯀꯩꯗꯧꯔꯕꯒꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕ ꯑꯁꯤꯕꯣ? ꯏꯕꯨꯡꯉꯣ, ꯑꯩ ꯏꯁꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯄꯨꯛꯁꯦ ꯌꯥꯝꯅ ꯅꯥꯔꯦ ꯇꯧꯔꯤꯁꯦ, ꯀꯩꯗꯧꯔꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯗꯤ ꯇꯥꯗꯥ, ꯗꯣꯛꯇꯔ ꯑꯃ ꯀꯧꯔꯨꯔꯒ ꯌꯦꯡꯍꯟꯕꯅ ꯐꯔꯣꯏꯗ꯭ꯔꯣ? ꯀꯧꯔꯨꯅꯨ, ꯁꯦꯜ ꯇꯤꯡꯅꯕꯅꯤ꯫ ꯏꯁꯤꯡ ꯑꯁꯥꯕꯗꯣ ꯈꯔ ꯄꯨꯔꯛꯑꯣ, ꯃꯗꯨ ꯊꯛꯂꯒ ꯃꯥꯏꯅ ꯐꯖꯈꯤꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯨꯇꯣꯝꯕꯅ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ꯫ ꯃꯁꯥ ꯑꯁꯨꯛꯅ ꯉꯝꯗ꯭ꯔꯕꯁꯤ ꯐꯥꯎꯕꯗ ꯃꯥꯒꯤ ꯂꯤꯛꯄꯁꯤꯗꯤ ꯍꯟꯗꯦꯅꯦꯁꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯌꯧꯔ ꯐꯥꯎꯕꯗ ꯇꯣꯃꯥꯜꯒꯤ ꯑꯅꯥꯕ ꯑꯗꯨ ꯐꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯃꯕꯨꯛ ꯅꯥꯕꯗꯣ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯑꯃꯨꯇꯣꯝꯕꯅ ꯇꯣꯃꯥꯜꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯗꯣꯛꯇꯔ ꯑꯃ ꯀꯧꯔꯨꯗꯨꯅ ꯇꯣꯃꯥꯜꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ꯫ ꯇꯥꯗꯒꯤꯁꯦ ꯆꯥꯍꯩꯗꯕ ꯑꯃ ꯆꯥꯔꯨꯕ ꯃꯥꯜꯂꯦ, ꯃꯗꯨꯅ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯍꯨ ꯑꯣꯟꯕ ꯃꯥꯜꯂꯦ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯨꯇꯣꯝꯕꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯍꯣꯏ ꯗꯣꯛꯇꯔ, ꯉꯥ ꯃꯁꯥ ꯅꯥꯕ ꯈꯔ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯊꯣꯡꯗꯨꯅ ꯆꯥꯔꯨꯕꯗꯒꯤ ꯉꯁꯤ ꯑꯌꯨꯛꯇꯒꯤ ꯍꯧꯒꯠꯇ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯅꯤ, ꯍꯛꯆꯥꯡꯗ ꯁꯣꯛꯀꯗꯕ ꯑꯗꯨꯕꯨ ꯇꯥꯗꯅ ꯆꯥꯔꯨꯕꯗꯒꯤ ꯊꯣꯛꯂꯤꯕꯅꯤ꯫ ꯑꯩ ꯍꯤꯗꯥꯛ ꯈꯔ ꯏꯔꯝꯃꯒꯦ, ꯑꯗꯨꯒ ꯐꯕ꯭ꯔꯥ ꯌꯦꯡꯂꯁꯤ꯫ ꯃꯁꯤꯗ ꯐꯠꯇ꯭ꯔꯕꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯗꯨꯅ ꯀꯔꯤꯅꯣ ꯇꯧꯕ ꯌꯥꯕ ꯌꯦꯡꯂꯁꯤ꯫ ꯑꯁꯨꯝꯅ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯈꯔ ꯏꯗꯨꯅ ꯄꯤꯔꯝꯃꯤ꯫ ꯃꯗꯨ ꯑꯃꯨꯇꯣꯝꯕꯅ ꯂꯩꯔꯨꯗꯨꯅ ꯇꯣꯃꯥꯜꯕꯨ ꯄꯤꯖꯔꯝꯃꯤ꯫ ꯍꯤꯗꯥꯛꯁꯤꯡ ꯑꯗꯨ ꯆꯥꯕꯗꯒꯤ ꯇꯣꯃꯥꯜ ꯃꯁꯥꯗꯣ ꯈꯔ ꯐꯒꯠꯂꯛꯂꯝꯃꯤ꯫ ꯃꯄꯨꯔꯣꯏꯕ ꯅꯥꯔꯦ ꯇꯥꯕꯗ ꯇꯣꯃꯥꯜꯒꯤ ꯅꯨꯄꯤꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯉꯥ ꯃꯁꯥ ꯅꯥꯕ ꯆꯥꯕꯗꯒꯤ ꯅꯥꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯑꯃꯨꯇꯣꯝꯕꯅ ꯇꯝꯕꯗꯒꯤ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯂꯤꯛꯁꯤꯟꯈꯣꯗꯅ, ꯉꯥ ꯇꯒꯠ ꯇꯦꯛꯄꯗꯣ ꯂꯩꯔꯛꯑꯒ ꯆꯥꯔꯝꯃꯗꯤ ꯃꯁꯤ ꯊꯣꯛꯀꯗ꯭ꯔꯣ? ꯅꯥꯁꯨ ꯅꯥꯔꯦ, ꯁꯦꯜꯁꯨ ꯉꯥ ꯂꯩꯕꯗ ꯇꯤꯡꯂꯝꯒꯗꯕꯗꯣ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯇꯤꯡꯂꯦ꯫ ꯑꯩꯅ ꯇꯠꯇꯅ ꯍꯥꯏꯖꯕꯗꯨꯅꯤꯀꯣ, ꯑꯔꯤꯛꯄꯒꯤ ꯃꯃꯜ ꯁꯨꯝꯅ ꯆꯥꯏ ꯍꯥꯏꯕꯗꯣ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯃꯥꯜꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯆꯨꯝꯃꯤ ꯊꯝꯕ, ꯑꯩꯅ ꯉꯥ ꯃꯁꯥ ꯅꯥꯗꯕꯗꯣ ꯂꯩꯔꯛꯂꯝꯂꯕꯗꯤ ꯄꯨꯝꯅꯃꯛꯁꯦ ꯊꯣꯛꯂꯝꯂꯣꯏ꯫ ꯍꯤꯗꯥꯛ ꯂꯩꯕꯒꯤ ꯁꯦꯜ ꯇꯤꯡꯕꯗꯤ ꯂꯥꯏꯔꯗꯅ ꯁꯤꯕꯨ ꯁꯤꯔꯝꯅꯤꯅꯦ ꯑꯩ꯫ ꯑꯗꯨꯅꯤ, ꯁꯦꯜ ꯄꯥꯏ ꯍꯥꯏꯗꯨꯅ ꯂꯪꯊꯣꯛꯇꯨꯅ ꯁꯥꯟꯅꯁꯤ ꯍꯥꯏꯕ ꯅꯠꯇꯦ꯫ ꯇꯧꯗꯕ ꯌꯥꯗꯕ, ꯂꯩꯗꯕ ꯌꯥꯗ꯭ꯔꯕ ꯍꯥꯏꯕꯗꯨꯗꯗꯤ ꯑꯗꯨꯝꯅ ꯈꯛ ꯂꯤꯛꯁꯟꯕꯤꯔꯅꯨꯀꯣ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔ ꯂꯩꯔꯒ ꯇꯣꯃꯥꯜꯒꯤ ꯃꯁꯥ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯅꯥꯕ ꯐꯔꯦ꯫ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯇꯣꯃꯥꯜꯅ ꯑꯃꯨꯇꯣꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯨꯡꯉꯣ, ꯅꯥꯔꯨꯕꯗꯒꯤ ꯐꯒꯠꯂꯛꯄꯒꯤꯔ ꯀꯔꯤꯅꯣ ꯏꯁꯥꯁꯦ ꯉꯥ ꯌꯥꯝꯅ ꯆꯥꯅꯤꯡꯉꯤ꯫ ꯉꯥ ꯂꯩꯔꯨꯈꯤꯒꯦꯀꯣ ꯑꯩꯕꯣ꯫ ꯇꯣꯃꯥꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯨꯇꯣꯝꯕꯅ ꯇꯣꯃꯥꯜꯗ ꯌꯦꯡꯂꯛꯏ꯫ ꯃꯤꯠꯌꯦꯡ ꯑꯗꯨ ꯈꯪꯂꯗꯨꯅ ꯇꯣꯃꯥꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯄꯥꯈꯠꯀꯅꯨ, ꯉꯥ ꯃꯁꯥ ꯅꯥꯕ ꯂꯩꯔꯔꯣꯏꯀꯣ, ꯇꯒꯠ ꯇꯦꯛꯄ ꯂꯩꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯃꯨꯇꯣꯝꯕꯁꯨ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯍꯣꯏꯅꯦ, ꯉꯥ ꯑꯄꯠꯄ ꯁꯦꯝꯃꯒ ꯊꯣꯡꯕꯗ ꯀꯌꯥꯝ ꯅꯝꯊꯤꯒꯦ ꯍꯥꯏꯕꯗꯣ ꯑꯩꯇꯅ ꯈꯪꯉꯤ꯫ ꯊꯝꯕꯥꯜꯁꯨ ꯅꯣꯛꯂꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯑꯩꯁꯨ ꯁꯦꯟꯗꯜ ꯁꯦꯒꯥꯏꯕ ꯐꯣꯠꯄꯒꯤ ꯑꯋꯥꯕ ꯑꯩꯇꯅ ꯈꯪꯉꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯇꯣꯃꯥꯜꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯑꯩ ꯉꯁꯤꯗꯒꯤ ꯂꯤꯛꯑꯔꯣꯏꯌꯦ꯫ ꯑꯔꯤꯛꯄꯒꯤ ꯃꯃꯜ ꯁꯨꯝꯅ ꯆꯥꯏ ꯍꯥꯏꯕꯗꯣ ꯉꯁꯤꯗꯒꯤ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯂꯦ꯫ ꯉꯥꯁꯨ ꯇꯒꯠ ꯇꯦꯛꯄ ꯐꯥꯕꯗ ꯉꯥꯏꯔꯤꯕ ꯂꯩꯔꯛꯂꯒꯦ, ꯁꯦꯟꯗꯜꯁꯨ ꯑꯍꯟꯕ ꯑꯃ ꯂꯩꯔꯛꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯣꯛꯇꯨꯅ ꯇꯣꯃꯥꯜ ꯀꯩꯊꯦꯜ ꯆꯠꯈꯤꯔꯝꯃꯤ꯫
ꯈꯨꯡꯒꯪ ꯑꯃꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯇꯤꯟꯅꯖꯕ ꯃꯃꯥꯟꯅꯕꯤ ꯑꯅꯤ ꯂꯩꯔꯝꯃꯤ. ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯤꯡ ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯊꯥꯅꯤꯜ ꯀꯧꯔꯝꯃꯤ. ꯂꯤꯟꯊꯣꯏ ꯌꯥꯝꯅ ꯏꯪ ꯇꯞꯄꯤ ꯃꯕꯨꯛ ꯃꯄꯥꯎ ꯐꯕꯤ ꯑꯃ ꯑꯣꯏꯔꯝꯃꯤ. ꯑꯗꯨꯕꯨ ꯊꯥꯅꯤꯜꯗꯤ ꯃꯕꯨꯛꯆꯦꯜ ꯄꯤꯛꯄꯤ ꯑꯆꯥꯎꯔꯝ ꯄꯥꯝꯕꯤ ꯑꯔꯪ ꯑꯔꯥꯛꯇ ꯉꯥꯎꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ. ꯃꯈꯣꯏ ꯑꯅꯤ ꯌꯨꯝꯊꯪꯅꯅ ꯂꯩꯕ ꯑꯣꯏꯕꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯗꯨꯝ ꯂꯣꯏꯅꯔꯛꯏ. ꯂꯤꯟꯊꯣꯏꯅ ꯃꯇꯝ ꯄꯨꯝꯕꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯊꯥꯅꯤꯜꯒꯤ ꯐꯅꯕꯇ ꯈꯜꯂꯝꯃꯤ. ꯑꯗꯨꯕꯨ ꯊꯥꯅꯤꯜꯗꯤ ꯂꯤꯟꯊꯣꯏꯒꯤ ꯑꯐꯕ ꯑꯃ ꯎꯕꯗ ꯀꯜꯂꯛꯄ ꯐꯥꯎꯔꯝꯃꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ. ꯂꯤꯟꯊꯣꯏ, ꯅꯪ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯎꯪꯗꯨꯅ ꯂꯩꯔꯒ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯐꯔꯗ꯭ꯔꯣ? ꯊꯥꯅꯤꯜ, ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯗ. ꯇꯥꯃꯅꯤꯅ ꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯃꯪꯗ ꯐꯥꯎꯕ ꯈꯜꯂꯨꯗꯦ. ꯑꯩꯅꯗꯤ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯂꯣꯏꯅꯈꯤꯕꯅꯤ. ꯍꯣ ꯑꯗꯨꯅꯤ, ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯪꯒꯤ ꯐꯤꯕꯝ ꯑꯗꯨꯗ ꯅꯪꯕꯨ ꯀꯅꯥꯅꯁꯨ ꯄꯥꯝꯕꯤꯔꯣꯏ ꯍꯥꯏꯅ. ꯍꯧꯖꯤꯛꯀꯥꯟꯒꯤ ꯆꯠꯅꯕꯤꯁꯨ ꯈꯔ ꯈꯪꯉꯣ ꯏꯕꯦꯝꯃ. ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯗꯤ ꯑꯗꯨꯇ ꯅꯠꯇꯦ, ꯊꯃꯣꯏ ꯌꯥꯝ ꯀꯥꯏꯔꯛꯈꯤꯅꯤ ꯅꯪ. ꯊꯥꯅꯤꯜ, ꯃꯇꯝꯒꯤ ꯆꯠꯅꯕꯤꯗ ꯌꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ 3-4ꯒ ꯀꯣꯏꯕꯗꯨꯔꯣ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯍꯣ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ. ꯅꯪꯅ ꯇꯥꯃꯅꯤꯗ ꯌꯥꯝꯅ ꯂꯣꯌꯦꯜ ꯑꯣꯏꯖꯔꯤꯕꯅꯤꯗꯣ ꯍꯥꯏꯅ ꯂꯩꯖꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏꯔꯝꯃꯦꯗꯅ. ꯂꯤꯟꯊꯣꯏ, ꯅꯪꯁꯦ ꯁꯤꯡꯕꯗꯤ ꯃꯥꯜꯂꯒ ꯌꯥꯝꯅ ꯄꯪꯉꯤꯗ. ꯑꯩꯒ ꯇꯤꯟꯅꯩ ꯍꯥꯏꯕꯗ ꯄꯛꯆꯗꯦ. ꯂꯥꯛꯑꯣꯁꯦ, ꯁꯤꯇꯤ ꯆꯠꯂꯨꯁꯦ. ꯑꯩꯒꯤ ꯐꯤꯔꯤꯠ ꯐꯤꯔꯣꯜ ꯈꯔ ꯂꯩꯔꯨꯁꯤ ꯂꯥꯛꯑꯣ. ꯑꯁ ꯊꯥꯅꯤꯜ, ꯑꯩ ꯀꯔꯤꯁꯨ ꯆꯠꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦꯗ. ꯀꯔꯤꯅꯣ, ꯅꯪꯒ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯒ ꯆꯠꯇꯣꯔꯤꯒꯦ ꯑꯩ? ꯅꯕꯨꯛ ꯐꯠꯇ ꯇꯧꯅꯨ. ꯁꯤꯇꯤ ꯆꯠꯂꯨꯔꯒ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯈꯔ ꯐꯕ꯭ꯔꯥ ꯌꯦꯡꯉꯨꯁꯦꯕ. ꯂꯣꯏꯁꯜꯂꯛꯑꯣꯀꯣ. ꯑꯩꯒꯤ ꯑꯅꯧꯕ ꯈꯪꯅꯕ ꯅꯨꯄꯥꯗꯣ ꯑꯗꯨꯅ ꯂꯨꯄꯥ 5,000 ꯀꯥꯞꯄꯛꯑꯦꯕ. ꯑꯗꯨꯅ ꯂꯩꯊꯔꯨꯔꯗꯣꯏꯅꯦ. ꯂꯣꯏꯁꯜꯂꯣꯀꯣ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯅꯤꯜ ꯍꯔꯥꯎꯅ ꯆꯠꯈꯤꯔꯝꯃꯤ. ꯂꯤꯟꯊꯣꯏ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ ꯑꯁꯨꯝꯅ ꯃꯊꯟꯇ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ. ꯇꯥꯃꯅꯤ, ꯅꯪꯕꯨꯗꯤ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯈꯤꯕꯅꯤꯀꯣ. ꯑꯩꯉꯣꯟꯗꯒꯤ ꯍꯦꯜꯂꯦ ꯈꯟꯗꯨꯅ ꯅꯪꯅ ꯅꯧꯅ ꯈꯪꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯅꯪꯕꯨ ꯑꯩꯒꯨꯝꯅ ꯅꯨꯡꯁꯤꯕꯤꯕ ꯉꯝꯗꯧꯔꯤꯕ꯭ꯔꯥ? ꯑꯁꯨꯝꯅ ꯂꯤꯟꯊꯣꯏ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ ꯁꯤꯇꯤ ꯆꯠꯅꯅꯕ ꯂꯣꯏꯁꯤꯜꯂꯝꯃꯤ. ꯊꯥꯅꯤꯜ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯂꯤꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ. ꯂꯤꯟꯊꯣꯏ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯑꯦ, ꯑꯗꯨꯃꯥꯏꯅ ꯆꯠꯇꯣꯏꯔꯣ ꯅꯪ? ꯑꯁ ꯂꯣꯏꯔꯦꯍꯦ ꯏꯕꯦꯝꯃ, ꯅꯪ ꯅꯨꯄꯥ ꯐꯪꯉꯣꯏ. ꯑꯩꯅ ꯍꯥꯏꯕ ꯌꯥꯝ ꯏꯟꯗꯦꯕ ꯅꯪ. ꯑꯩꯅ ꯁꯤꯇꯤꯗ ꯑꯐꯪꯕ ꯅꯨꯄꯥ ꯑꯃ ꯈꯪꯅꯍꯟꯒꯦ ꯇꯧꯔꯤꯁꯤꯗꯤ ꯅꯪꯒꯤ ꯐꯤꯕꯝꯗꯨꯗ ꯀꯅꯥꯒꯤ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯣꯏꯅꯣ ꯅꯪ ꯇꯧꯏꯗꯨꯕꯣ? ꯑꯁ ꯑꯩ ꯀꯩꯝꯇ ꯀꯦꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦꯗ ꯊꯥꯅꯤꯜ. ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯆꯠꯂꯒꯦ. ꯀꯦꯅꯤꯡꯉꯒ ꯅꯪ ꯑꯗꯨꯝ ꯀꯦꯌꯣ ꯀꯩꯗꯧꯔꯒꯦ? ꯍꯣꯏ ꯏꯕꯦꯝꯃ, ꯅꯪꯒ ꯉꯥꯡꯅꯕ ꯉꯝꯖꯄꯣꯠꯇꯦ. ꯑꯩꯈꯣꯏꯗꯤ ꯊꯃꯣꯏ ꯁꯦꯡꯕꯤꯅꯤ, ꯆꯝꯖꯔꯤꯕꯅꯤꯗꯣ ꯍꯥꯏꯗꯨꯅ ꯑꯗꯨꯃꯥꯏꯅ ꯂꯩꯕꯗꯨꯗꯅꯦ ꯀꯞꯄ ꯂꯩꯍꯧꯔꯤꯗꯣ. ꯃꯇꯝꯒꯤ ꯆꯠꯅꯕꯤꯗꯣ ꯈꯔꯁꯨ ꯌꯥꯎꯕ ꯐꯩꯕꯣ. ꯍꯣꯏꯁꯦ, ꯅꯪ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣ? ꯆꯠꯅꯅꯕ ꯇꯧꯔꯁꯤ, ꯊꯦꯡꯈꯤꯅꯕꯅꯤ. ꯍꯣꯏ ꯂꯥꯛꯑꯣ ꯆꯠꯂꯁꯤ. ꯑꯁꯨꯝꯅ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯣ ꯁꯤꯇꯤꯗ ꯌꯧꯔꯛꯂꯝꯃꯤ. ꯁꯤꯇꯤ ꯌꯧꯔꯕꯗ ꯁꯣꯞꯄꯤꯡ ꯃꯣꯜ ꯑꯃꯗ ꯆꯪꯗꯨꯅ ꯊꯥꯅꯤꯜꯒꯤ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯈꯔ ꯂꯩꯔꯝꯃꯤ. ꯂꯩꯕ ꯂꯣꯏꯔꯗꯨꯅ ꯃꯣꯜ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯗ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯅꯨꯄꯥ ꯑꯃ ꯒꯥꯔꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯕ ꯑꯗꯨ ꯊꯥꯅꯤꯜꯅ ꯎꯔꯝꯃꯤ. ꯊꯥꯅꯤꯜ ꯃꯁꯥꯗꯨ ꯏꯔꯥꯡ ꯂꯥꯡꯂꯗꯨꯅ ꯇꯧꯐꯝ ꯈꯪꯗꯅ ꯂꯤꯟꯊꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯂꯤꯟꯊꯣꯏ, ꯌꯦꯡꯉꯨꯇꯨ, ꯑꯥꯗꯒꯤ ꯅꯨꯄꯥꯁꯦ ꯑꯩꯗꯤ ꯉꯥꯎꯔꯦ. ꯃꯥ ꯎꯕꯗ ꯃꯐꯤ ꯃꯔꯣꯜꯒꯁꯦ ꯑꯇꯥꯡꯕ ꯉꯥꯛꯇꯅꯦ ꯃꯤ ꯅꯪꯕꯣ. ꯃꯥꯒꯤ ꯀꯥꯔ ꯑꯁꯤꯁꯨ ꯌꯦꯡꯉꯣ ꯃꯤ. ꯑꯁ, ꯑꯩ ꯑꯁꯤ ꯅꯨꯄꯥꯁꯤꯒ ꯀꯣꯏꯅꯗꯕ ꯌꯥꯗꯦ. ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯤꯟꯊꯣꯏ ꯉꯛꯅ ꯊꯥꯅꯤꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯑꯦ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯃꯁꯛ ꯃꯃꯤꯡꯁꯨ ꯈꯪꯗꯕ, ꯑꯃꯨꯛꯇꯁꯨ ꯎꯗ꯭ꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯅꯪꯅ ꯀꯣꯏꯅꯔꯅꯤ ꯍꯥꯏꯔꯤꯗꯨꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯅꯪ? ꯅꯪꯕꯨ ꯅꯨꯄꯥ ꯑꯅꯧꯕ ꯑꯃꯁꯨ ꯈꯪꯅꯔꯤ. ꯃꯥꯅ ꯁꯦꯜ ꯄꯤꯔꯛꯂꯒ ꯁꯤ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯂꯩꯔꯤꯅꯦ ꯍꯥꯏꯗꯥꯏꯅꯦ ꯅꯪꯕꯣ? ꯍꯣ ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯉꯝꯃꯤꯈꯩ ꯀꯣꯏꯒꯗꯕ. ꯅꯨꯡꯁꯤꯕꯤꯔꯤꯀꯥꯟꯗꯅꯦ ꯂꯧꯊꯣꯛꯄ ꯌꯥꯕ ꯂꯧꯊꯣꯛꯄ, ꯆꯥꯊꯣꯛꯄ ꯌꯥꯕ ꯆꯥꯊꯣꯛꯄ ꯂꯣꯏꯔꯀꯥꯟꯗꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯜ ꯄꯥꯏꯕ ꯃꯔꯜ ꯃꯊꯨꯝ ꯄꯥꯏꯕ ꯑꯃꯗ ꯂꯩꯁꯟꯗꯧꯔꯤꯕ. ꯑꯁ ꯊꯥꯅꯤꯜ, ꯅꯪꯁꯦ ꯑꯩꯗꯤ ꯀꯤꯕ ꯑꯃ ꯌꯥꯎꯁꯜꯂꯛꯑꯦ. ꯅꯪꯕꯨ ꯃꯤꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯂꯧꯊꯣꯛ ꯆꯥꯊꯣꯛꯏꯗꯣ ꯇꯟꯗ꯭ꯔꯥ ꯍꯥꯏꯕꯅꯦ. ꯑꯩꯗꯤ ꯌꯥꯝ ꯇꯜꯂꯦꯕꯣ ꯅꯪꯁꯦ. ꯍꯦ, ꯅꯪ ꯀꯩ ꯈꯪꯉꯦ? ꯑꯩꯅ ꯇꯧꯔꯤꯁꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯌꯦꯡꯉꯨ. ꯅꯊꯧ ꯅꯠꯇꯅ ꯅꯊꯧ ꯁꯥꯔꯛꯀꯅꯣ. ꯑꯁꯤ ꯅꯨꯄꯥꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯂꯗꯤ ꯂꯣꯇꯔꯤ ꯐꯥꯎꯔꯕꯅꯦ ꯑꯩ. ꯑꯁꯨꯝꯅ ꯊꯥꯅꯤꯜꯅ ꯂꯤꯟꯊꯣꯏꯕꯨ ꯅꯝꯗꯨꯅ ꯆꯤꯡꯉꯒ ꯄꯨꯔꯛꯂꯝꯃꯤ. ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯗ ꯊꯥꯅꯤꯜꯅ ꯊꯦꯡꯖꯤꯜꯂꯝꯃꯤ. ꯊꯥꯅꯤꯜꯗꯤ ꯍꯥꯏꯐꯦꯠ ꯊꯦꯡꯕꯗꯨꯗ ꯂꯩꯃꯥꯏꯗ ꯇꯨꯁꯤꯟꯅꯔꯝꯃꯤ.
Thanilgi mataw adu ubada Linthoidi ikaibana mamai adu ngaksa ngangsilami. Nupa adusu ingangakna Thanilda asumna hairi. Sokro. As ayo ima karino mi turaga sokra harisibo. Karino aidi lepaga leijabane. Somna thenjanbiraga. Ho ado turise aine. Kaino khangde. Sorry. Kaisu kaideda mingbu kari kaubige. Nganba kawe. Aigina Thanil kawe. Tamose saksu yamna phajai. Selsu yamna paiba male. Swaidagiro tamoba. Hoi, mane. Adudi sak khangnaba oina ngasidi tamoga coffee amamamtang thakminarusidana. Wafam adu tabada Linthoidi tawfam khangdre. Thanilda tapna asumna hari. Karino nangna haridubo. Ngasida thengnaba nupa asida coffee thakminase kaina. Aidi ngamaiko. Thanil Linthoigi wado tasinadana nupaduna noksinaraga yengduna leirami. Nupadusu tawfam khangda asumna khumlei. Hoi yai. Thause. Wafam adu tabada Thanilna harauna asumna hari. Aduneba. Lao tamo dudi chalase. Ngakhu. Gari manungda aigi marup amasu yauri. Masu kaurakige. Matawasumna nganbana ngasaidagi gari manungda famliba Pamelbu kauthorei. Pamelna garidagi hekum thabaga Linthoi amadi Thanilbu ubada ingangaklami. Mahakti ngasaidagi gari manungda famduna leibana thokriba pumba amata khanglamde. Nganbada onsinduna asumna hangai. Itaw, kana no makoy ni side. Nganbasu kumfam khangda asumna hari. Hujik aiga sida thenjanabadagi tuba. Adura sum sak khangasena coffee thause haiba. Pamel karisu khumlakte adubu mapukningdadi asumna khallami. Kari nupi no ne. Ngasi ta thengnaraga coffee thakminarusi hairisibo. Masigi nupi ni si lamchati kaya fajaramot. Gari si ubada Zatsi hairigani ne mukhoigise. Wakhalda asumna khallabasu noksinaduna asumna khumlei. Hoi, thaklusi yai. Satsilao. Asumna makhoi mari coffee corner amada chatlami. Thanildi haraubana loire adubu Linthoidi masada hainingba fauramde. Ichalani bo kari lamdagino. Sanakhaldagine tamo. Ai mingbudi haire aigi tawsina Pamel kawe. Masu swaidagine. Wafam adu tabada Thanil mapukningda asumna khallami. Setli chari siga siti debu mande. Kadaidagi laira chudatnabano khangde. Amasina itaw kainaga so hairi. Masi tan chadradi minai oiramgani masigi. Kanade ai masigi gari mapusi aigi oidaba yade. Asi khalladuna noksinaduna asumna hairei. Tamo nganbase saksu yamna phajai. Ado marup ama oina sumloinase number amta pibiramo tamo yabra. Hoi yai. Asumna Thanilna nganbagi number lauraduna save tawsilami. Linthoidi ngasaidagi wa ngangda tumina asum famlammi. Maduda Pamelna asumna hairei. Somdi waga amata sungangde mingbu kari kauge. Linthoi kawe. Aigi taudi namanabi asiga wari watai fazana tawkre. Ibanisu wari khara sasidana. Wafam adu tabada Thanilna mapukningda harauna asumna khallami. Hes, masigi nupa asiga Linthoiga khangnahandaba yade. Maral mathum leitaba asiga maga khangnaradi sak phajaba mana helasu sel paibadi aina helani. Asi khalladuna Thanilna asumna hairi. Tamo aigi imanabise madi ichamjabane mahaka khangnawo. Wafam adu tabada Linthoina Thanilda khonjal pikna asumna hairi. As karino nangna haridubo. Masita thengnaba misiga aigi hekta khangau haidubo mina kari khankidoino. Thanil tasinadana Linthoigi makutta kanna paisinduna noksinarami. Pamel su nokladuna asumna khumlei. Linthoi se ihai hainadaba maleda. Adugi nateda tamo. Ahanba thengnaba oibasida tawbane. Farese, aisu nangi number la horage. Aduga akhoi mari maruk oina sum loinasiko.
ꯍꯣꯏ ꯍꯣꯏ ꯂꯤꯟꯊꯣꯏꯒꯤ ꯅꯝꯕꯔꯗꯣ ꯑꯩ ꯍꯥꯏꯔꯛꯀꯦꯁꯦ ꯇꯥꯃꯣ ꯑꯁꯨꯝꯅ ꯊꯥꯅꯤꯜꯅ ꯅꯪꯍꯧꯔꯣꯏꯗꯣꯏ ꯃꯇꯥꯒꯨꯝ ꯂꯤꯟꯊꯣꯏꯒꯤ ꯅꯝꯕꯔ ꯑꯗꯨ ꯄꯥꯃꯦꯜꯗ ꯄꯤꯔꯝꯃꯤ ꯄꯥꯃꯦꯜꯁꯨ ꯅꯝꯕꯔ ꯑꯗꯨ ꯁꯦꯞ ꯇꯧꯁꯤꯜꯂꯝꯃꯤ ꯂꯤꯟꯊꯣꯏꯗꯤ ꯃꯍꯥꯛꯀꯤ ꯅꯝꯕꯔ ꯄꯤꯈꯤꯕ ꯑꯗꯨꯗ ꯊꯥꯅꯤꯜꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯗ ꯇꯨꯃꯤꯟꯅ ꯐꯝꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯀꯣꯐꯤ ꯀꯣꯔꯅꯔ ꯑꯗꯨꯗꯒꯤ ꯊꯣꯛꯃꯤꯟꯅꯔꯛꯏ ꯊꯥꯅꯤꯜꯅ ꯉꯥꯟꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯇꯥꯃꯣ ꯍꯣꯏ ꯊꯦꯡꯅꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯁꯛꯁꯨ ꯈꯪꯅꯔꯕꯅꯤꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯌꯨꯝ ꯐꯥꯎꯕꯗ ꯊꯤꯟꯕꯤꯔꯝꯒꯦꯔꯣ ꯇꯥꯃꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄꯥꯃꯦꯜ ꯃꯣꯃꯣ ꯅꯣꯛꯂꯝꯃꯤ ꯑꯃꯗꯤ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯃꯁꯤꯒꯤ ꯊꯥꯅꯤꯜ ꯍꯥꯏꯕꯤꯁꯤ ꯃꯁꯤ ꯈꯠꯂꯤ ꯌꯥꯝ ꯍꯦꯟꯖꯜꯂꯛꯏꯅꯦ ꯐꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯦ ꯇꯧꯔꯤꯁꯦ ꯉꯥꯟꯕꯁꯨ ꯄꯥꯃꯦꯜꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯛꯏ ꯄꯥꯃꯦꯜ ꯃꯤꯠꯌꯦꯡ ꯑꯗꯨ ꯈꯪꯂꯗꯨꯅ ꯊꯤꯟꯕꯤꯔꯝꯃꯁꯤ ꯍꯥꯏꯕꯒꯨꯝ ꯃꯉꯛ ꯅꯣꯝꯃꯛꯏ ꯐꯔꯦ ꯅꯣꯏꯒꯤ ꯌꯨꯝ ꯈꯪꯕ ꯑꯣꯏꯅ ꯊꯤꯟꯕꯤꯔꯝꯃꯒꯦ ꯂꯥꯛꯑꯣ ꯄꯥꯔꯀꯤꯡ ꯂꯣꯠ ꯂꯣꯝꯗ ꯆꯠꯂꯁꯦ ꯃꯇꯧ ꯑꯁꯨꯝꯅ ꯊꯥꯅꯤꯜ ꯑꯃꯗꯤ ꯂꯤꯟꯊꯣꯏ ꯒꯥꯔꯤꯗ ꯀꯥꯈꯠꯈꯤꯔꯝꯃꯤ ꯊꯥꯅꯤꯜꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯂꯤꯟꯊꯣꯏꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨ ꯐꯥꯎꯕ ꯊꯤꯟꯕꯤꯔꯛꯂꯝꯃꯤ ꯇꯥꯃꯣ ꯉꯥꯟꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯂꯩꯍꯧꯔꯒꯦꯀꯣ ꯑꯩ ꯍꯣꯔꯦꯟ ꯃꯦꯁꯦꯖ ꯊꯥꯔꯛꯇꯣꯏꯅꯤꯀꯣ ꯍꯣꯏ ꯊꯥꯔꯛꯑꯣ ꯌꯥꯏꯌꯦ ꯅꯈꯣꯏꯒꯤ ꯈꯨꯜꯁꯤꯁꯨ ꯈꯪꯂꯕꯅꯤꯅ ꯑꯩꯈꯣꯏ ꯁꯤꯗ ꯑꯗꯨꯝ ꯇꯣꯏꯅ ꯂꯥꯛꯂꯗꯕꯅꯤ ꯁꯤꯗꯩꯗꯤ ꯍꯣꯏ ꯌꯥꯏꯌꯦ ꯇꯥꯃꯣ ꯂꯥꯛꯑꯣ ꯑꯩꯁꯨ ꯂꯥꯛꯑꯣ ꯍꯥꯏꯒꯦ ꯇꯧꯔꯝꯃꯤꯅꯦ ꯍꯣꯏ ꯂꯥꯛꯀꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯆꯠꯂꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯅꯨꯄꯥ ꯑꯅꯤꯗꯣ ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯊꯥꯅꯤꯜꯕꯨ ꯊꯅꯝꯂꯒ ꯆꯠꯈꯤꯔꯝꯃꯤ ꯂꯤꯟꯊꯣꯏꯅ ꯅꯨꯄꯥ ꯑꯅꯤꯗꯣ ꯍꯦꯛ ꯆꯠꯈꯤꯕꯒ ꯊꯥꯅꯤꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯅꯪꯅ ꯉꯁꯤ ꯇꯧꯔꯤ ꯃꯌꯥꯝꯗꯨꯕꯣ ꯅꯠꯇꯦ ꯅꯨꯄꯥ ꯑꯅꯤꯗꯣ ꯃꯁꯛ ꯈꯪꯕꯁꯨ ꯅꯠꯇꯦ ꯃꯤꯅ ꯀꯔꯤ ꯈꯜꯂꯝꯗꯣꯏꯅꯣꯕ ꯑꯁ ꯀꯔꯤꯁꯨ ꯈꯜꯂꯝꯃꯣꯏꯁꯦ ꯅꯨꯄꯥ ꯑꯐꯕ ꯄꯥꯝꯃꯗꯤ ꯑꯁꯤꯒꯨꯝꯕꯁꯦ ꯈꯔ ꯇꯧꯕ ꯇꯥꯔꯦ ꯊꯥꯅꯤꯜ ꯑꯩꯗꯤ ꯅꯪꯁꯦ ꯀꯤꯕ ꯑꯃ ꯌꯥꯎꯁꯜꯂꯛꯑꯦ ꯅꯠꯇꯦ ꯏꯕꯥꯅꯤꯕꯨ ꯌꯥꯝꯅ ꯇꯧꯕ ꯉꯝꯃꯦꯅ ꯈꯜꯂꯝꯃꯅꯤ ꯃꯤ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯀꯔꯤꯁꯨ ꯈꯜꯂꯝꯃꯣꯏꯁꯦ ꯅꯪꯅ ꯍꯦꯟꯖꯟꯅ ꯍꯦꯛ ꯈꯟꯕꯁꯤꯃ ꯀꯥꯟꯅꯗꯦ ꯅꯪꯒꯤ ꯅꯝꯕꯔ ꯄꯤꯈ꯭ꯔꯤꯗꯣ ꯅꯪꯁꯨ ꯎꯍꯧꯔꯤꯅꯤ ꯍꯣꯔꯦꯟ ꯇꯧꯔꯛꯑꯗꯤ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯕꯤꯌꯨꯀꯣ ꯊꯥꯅꯤꯜ ꯅꯪꯕꯣ ꯅꯨꯄꯥ ꯑꯃꯁꯨ ꯈꯪꯅꯔꯤ ꯍꯥꯏ ꯉꯁꯤꯁꯨ ꯅꯝꯕꯔꯒ ꯑꯃꯨꯛ ꯂꯧꯔꯛꯏꯗꯨꯕꯨ ꯅꯪ ꯏꯕꯦꯝꯃ ꯈꯪꯅꯔꯛꯑꯗꯤꯅꯦ ꯂꯥꯟ ꯁꯥꯖꯅꯤ ꯅꯪ ꯈꯪꯉꯣꯏ ꯈꯪꯗꯅꯕ ꯁꯤꯟꯗꯧꯔꯤꯕꯅꯦ ꯑꯩꯅ ꯐꯔꯦꯁꯦ ꯅꯪꯁꯨ ꯆꯪꯉꯣꯀꯣ ꯑꯩꯁꯨ ꯆꯪꯉꯒꯦ ꯃꯇꯧ ꯑꯁꯨꯝꯅ ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯊꯥꯅꯤꯜ ꯃꯈꯣꯏ ꯑꯅꯤꯒꯤ ꯌꯨꯝꯗ ꯆꯪꯅꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯅꯨꯄꯥ ꯑꯅꯤꯗꯣ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤ ꯏꯇꯥꯎ ꯍꯧꯖꯤꯛꯀꯤ ꯑꯅꯤꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯃꯤ ꯅꯪꯅ ꯂꯛꯅꯔꯨꯕꯗꯒꯤ ꯏꯅꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯁ ꯅꯠꯇꯦꯗ ꯑꯩꯅ ꯆꯨꯝꯅ ꯂꯦꯞꯄꯤꯉꯩꯗ ꯍꯦꯛꯇ ꯇꯨꯁꯤꯜꯂꯛꯏꯅꯦꯃꯤ ꯑꯗꯨꯒ ꯀꯣꯐꯤ ꯊꯛꯎꯁꯦꯅ ꯁꯠ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯔꯦꯗꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯅꯪꯒ ꯍꯥꯟꯅ ꯈꯪꯅꯕꯁꯨ ꯅꯠꯇꯦ ꯑꯣꯟꯊꯣꯛꯅ ꯉꯝꯈ꯭ꯔꯦꯍꯦ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯕꯩ ꯐꯕꯅꯦꯃꯤ ꯐꯠꯇꯕ ꯃꯤꯒ ꯊꯦꯡꯅꯔꯝꯃꯗꯤ ꯃꯊ꯭ꯋꯥꯏ ꯃꯥꯡꯊꯣꯛꯑꯣꯏꯗ꯭ꯔꯣ ꯃꯣꯏꯕꯨ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯤꯁꯤꯡꯁꯦ ꯀꯤꯁꯜꯂꯛꯑꯦꯍꯦ ꯑꯋꯣꯏꯕ ꯌꯦꯡꯕꯕꯨ ꯍꯩꯔꯗꯤ ꯀꯨꯝꯍꯩ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅꯤꯁꯦ ꯅꯪꯁꯨ ꯑꯃꯗꯨꯒꯤ ꯅꯝꯕꯔꯒ ꯂꯧꯈ꯭ꯔꯤꯗꯨꯗꯤ ꯇꯧꯁꯜꯂꯣ ꯍꯣꯔꯦꯟ ꯅꯇꯨ ꯊꯤ ꯈꯪꯉꯔꯣꯏ ꯅꯪ ꯏꯕꯨꯡꯉꯣ ꯅꯪꯗꯧꯅ ꯃꯊా ꯁꯥꯗꯧ ꯁꯔꯨꯛ ꯏꯇꯨ ꯊꯤꯕ ꯈꯪꯗ꯭ꯔꯁꯨ ꯇꯣꯛꯆꯔꯒꯦ ꯅꯠꯇꯦ ꯅꯪꯕꯨ ꯅꯨꯄꯤ 3 ꯀꯣꯏꯔꯤꯗꯥꯏꯅꯦ ꯉꯁꯥꯏꯒꯤꯗꯨꯁꯨ ꯑꯃꯨꯛ ꯋꯥꯔꯤ ꯍꯧꯖꯤꯟꯗꯣꯏꯔꯣ ꯑꯗꯨꯒ 4 ꯁꯨꯗꯣꯏꯔꯣ ꯅꯪꯒꯤꯁꯦ ꯑꯩꯅ ꯍꯧꯗ꯭ꯔꯤꯀꯥꯟꯗ ꯃꯁꯥꯅ ꯃꯈꯣꯡ ꯊꯣꯡꯅ ꯂꯥꯛꯆꯔꯕꯅꯤꯅꯦ ꯑꯩ ꯀꯩꯝ ꯈꯪꯗꯦꯀꯣ ꯉꯁꯥꯏꯒꯤꯗꯨꯗꯤ ꯃꯥ ꯃꯁꯥꯅ ꯑꯩ ꯀꯣꯏꯖꯕꯅꯤ ꯑꯩ ꯌꯥꯎꯗꯦ ꯀꯥꯟꯅꯗꯦꯁꯦ ꯌꯨꯝ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯒꯥꯔꯤ ꯃꯅꯨꯡꯗ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝ ꯍꯟꯈꯤꯔꯝꯃꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯊꯥꯅꯤꯜ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯂꯛꯏ ꯉꯁꯥꯏꯒꯤꯗꯣ ꯃꯦꯁꯦꯖ ꯊꯥꯖꯟꯒꯦ ꯇꯥꯃꯣ ꯀꯔꯤ ꯇꯧꯔꯤꯒꯦ ꯑꯃꯗꯨꯁꯨ ꯃꯈꯨꯠꯇꯒꯤ ꯐꯣꯟ ꯊꯥꯗꯣꯛꯇꯕ ꯑꯣꯏꯕꯅ ꯔꯤꯄ꯭ꯂꯥꯏ ꯁꯠ ꯍꯜꯂꯛꯏ ꯆꯥꯛ ꯆꯥꯕꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯕꯅꯤꯗ ꯀꯩꯗꯧꯔꯤꯒꯦ ꯅꯪꯗꯤ ꯁꯨꯝ ꯍꯤꯞꯄꯝꯕꯅꯤꯗ ꯇꯥꯃꯣ ꯇꯨꯝꯈꯤꯔꯣꯏꯗ꯭ꯔꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯨꯝꯃꯗꯕꯅꯤ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯑꯍꯤꯡ ꯑꯊꯦꯡꯕ ꯐꯥꯎꯕ ꯃꯦꯁꯦꯖ ꯊꯥꯅꯗꯨꯅ ꯋꯥꯔꯤ ꯃꯈꯥ ꯆꯠꯊꯅꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯥꯅꯤꯜ ꯂꯤꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯍꯔꯥꯎ ꯂꯥꯛꯇꯨꯅ ꯋꯥꯔꯣꯜ ꯄꯨꯝꯕ ꯇꯝꯂꯝꯃꯤ ꯉꯔꯥꯡ ꯑꯩꯅ ꯃꯦꯁꯦꯖ ꯊꯥꯖꯜꯂꯦꯕꯀꯣ ꯑꯁ ꯊꯦꯡꯉꯐꯥꯎ ꯃꯦꯁꯦꯖ ꯊꯥꯅꯩ ꯃꯥꯁꯨ ꯑꯩ ꯄꯥꯝꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤꯌꯦ ꯑꯩꯗꯤ ꯃꯥꯁꯦ ꯄꯥꯝꯕ ꯃꯥꯜꯂꯦ ꯑꯩꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯍꯥꯏꯕ
Ibema nangbo atopa amasu khangnari haidai ne. Mina ne khanglaagane yam nungairoko nangna tawrido. Khangwai he kaisu. Nang sima nungai hektabi wain tawradana. Aina horen lao haikibane. Soidana lakadaba male. Ibani singju chaba thoklusiko. Nang loisilaga leiramo. As Thanel. Kaidawbagi lao hairoino. Ai talle chatpa. Nangi haunabido amu haura'aba. Yaro papa loisilamuko. Pamel haibra kaino adusu yaurokani haibane. Mana nangonda ngauzaba maliko. Ngauramo he kaisu. Mi icham chamjaridudi. Ngaikone. Mana phone ga tawraktro. Ngahan number la horiduba. Tawrakteda. Hoise. Nangido tawraktrasu aigidi tawra'amanina horen thokminada yaroiko. Asumna anido wari sanaraba matungda Thanel harau mayumda hankirami. Numitugi nungthilda nupi anido khungang aduda leiba singju yonfam aduda Pamel amadi nganba lakpa ngairami. Ngaihak leiraba matungda nupa ani adusu yauraktuna makhoi mari singju chaminarami. Thanel lakleba tang 35 sida ayo thaba amata chaminarusidana yabro. Haragliba wadu tabada Thanel harauna asumna khumlai. Hoi yaye tamo kadai da chatluse haino. Aigi furit firol khara leiminaruse haige tawbunida. Hoi chatluse tang 35 haibani ko. Hoi loiselamo ngana lawba lake. Pamel linthoida asum yengduna asumna hairei. Linthoise mamangda thengnakhibadasu wa ngangde ngasisu ngangde akoiga loinabaje nungaitraba kaino ikaibam yaksale he laktawga. Haujikti saksu khangnare icham chamna sum loina sigedorage yam hena su khanjanabam sida. Linthoina khumba nangdringaida Thanelna asumna hairei. As sinupise asumaina dum tawlairabane. Masi mai matausidane minasu thamoi yamna thugaibiramabane aduga kaptunata lairabane. Wafam adu tabada Linthoi Thanelda warauna yenglai. Thanel di kadisu khangzinada lairami. Linthoi gi mataw adu ubada Pamelna mapukningda asumna khalami. Linthoi sidi Thanelga khara khenaba male. Magi mawong matawse itap tapi icham chammega. Nuksibamdi yauri mai mawong ase. Asumna makhoi mari wari watai ngahak sanaminaraba matungda singju chaminaba loiraduna nupa ani adusu mayumda hankirami. Thanel di nganbana tang 15 da unase hairambatuda ningsingduna laikre. Linthoi ai tang 15 da date chatore ai haraubana loire. Ai kari setoino amta yenglukhige ko nangsu sango ko. Ase hairamnaga Thanel mayumda parap chatkirami numitugi numidangni. Linthoi chang ising tokladuna ngahyak potharingai anonna barama call taraklami. Linthoi na phone adu satpaikhatuna asumna hairei. Hello. Linthoi natro? Hoi, mane, kana oibirabano. Ai Pamel ne, wari ngahak sa sayabro. Pamel na khanghaudana phone tawrakpaduda Linthoi ingak-ngai aduga asumna khumlai. Hoi yaye, kari leirage tamo. Kari su laiteda, sum ngahak wari watai tawningdana call tawrakpane. Nang yam hainadrabo. Kari su kaiteda tamo. Asumna Pamel amadi Linthoi wari watai ngahak tawrami. Pamel na Linthoida numit khudingi call natraga message tharaktuna makhoi ani fajana loinaba hauraklami. Linthoi su Pamel gi icham chamjaba mawong matawaduda nungsiba phaurami. Nongmadi phone da wari sanaringaida Pamel na asumna hanglai. Linthoi, aidi nangse yamna nungsire. Kamai tawne? Ado nangna aigi nungsibase miraibigadra haibadi khangde. Pamel na khanghaudana adumna hairakpaduda Linthoi khomfam khangdana asumna hairei. Tamo, aigi nungsibase kanamtada amu hanna piba pamdrada. Ai hekta kaphawe. Hoi, nange wakhalondusu chumi. Nangbu thamoi kaihallamba mi aduna maram oiraga nang atopa kanabusu amuk thajabada wana thokani. Adubu nupa khudingmakti chap manadabaniko. Nangna launingba numit law. Fajana amuktang khallaga khumo. Ai adum ngaige. Hoi tamo, ai khalakhige. Matamgi khongchatna asum leptana chatpana hainakhibagi matung inna Thanel unase hainakhiba numit aduda nganbabu ngaiduna leirami. Taptaba makhai keraduna mapukningda asumna khalami. Ngasidi aina pamba khai loi leheladawni. Nganbasu ngahaki matungda yausilaktuna makhoi ani city tamna laklami.
City yaurabada shopping mall amada changduna nganbana masagi firol mayam oina leirami. Thanel na khalubaduga ona tainabada nganbana Thanel gidi karisu leibiramde. Asomna Thanel amadi nganba shopping tawringai nupi ama changlaktuna nganbada asomna hairi. Nang sida kaidawriba? Nangbu namanabaga thaba ama chakani hairamdaine? Si imanabini karino mi pot leirambani magi. Nachin yam thinu ko nang se chingarakpa yamna kuirabani. Kanano haibane se? As khangde mi. Ai sum aswaida thingnabda sum pu lakpani mi. Thanel ngangnariba mayam adu tabada mahak sauningmana loire adubu mapukningda asumna khalami. Paisa paibanina nupi ahum mariga sukoi mane tawrise. Hoida maran mathum nairadi koining khai koijasano. Ai dum mana pirakpa gift atang-atangba mayamdo fanghawraga loire. Asi khaladuna Thanel tasinadana leptuna leirami. Asomna nupi aduga nganbaga ngahak ngangnaraba matungda nupi adusu saungna chatkirami. Thanel amadi nganba shopping tawba loiraduna Thanel bu mayumda thilaklami. Thanel mahaki karisu leibidaba aduna sauba henmankhibana karisu hairamda mayumda changkhirami. Mayum hege ubaga yamna sauna manida phone tawraklami aduga asomna hairei. Tamania haujamak lupa 2,000 ka taka po. Karino aibo nahandasu 5,000 pikidaine adu loikraba. Amo hangdana leirano yam piningdraga to nangi khunung chubi linthoi do koijaruro. Asi hairaga phone do satkathalami. Mani Thanel gi mawong aduda kainarani kibana 2,000 adu kapsilai. Madu ubada Thanel nokladuna asomna solami. Si waradi sauning bakara faredana. Amadagi natrasu amadagi lawde apote. Somdana linthoi Pamel ga nungsinaba nongma-nongmagi hengkatlami. Pamel di linthoi gi asengba thamoy adu masak khangkhre. Arang arakta ngawde asengba nungsiba pamjaba linthoi gi lamchat aduna Pamel bu pungsum sumhatkirami. Nongmadi Pamel na linthoi da call tawraktuna asumna hairei. Linthoi, hayang pung 3 da ai lake. Aiga koiba chatlusiko. Talli hairappa yaroi haisini. Asomna Pamel mathangi numita linthoi bu lawba laklami. Linthoi na gari da kakhalakduna asomna hairei. Migi gari puraga laisibu kaigino. Pikkera chawera nasagi dum puro oyadro. Pamel na ngakna asomna hairei. Kaino si gari je aigi natedi nangonda kana hairiba. Kaino sibu tamo nganbagi gari natro. Pamel nokladuna asomna hairei. Oiningba ma oijarasanu. Ibani ngasi sida koiba chatle walore. Mataw asomna Pamel na linthoi bu fajaraba mafam kaya amada yenghalami. Amadi mafi marol yonfamda changduna linthoi gi fizol kaya amasu leibirami. As tamo Pamel sidi mamal yamna tangi. Si ay pamdeba atopo ay niyengse. Ay na fajare khalaga leirabani. Masida nang tangi hongi thiyu haide. Asomna linthoi amadi Pamel Pochay leiba loiraduna mayum maigaida halaklami. Linthoi bu makhoi gi thongalda thanamlaba matungda Pamel di chatkirami. Linthoi na mamal atangba pochay yawba khaw adu pairaduna gari degi kumtharakpa adu Thanel na urami. Pamel chatkraba matungda parap changsilaktuna Thanel linthoi da asomna hairei. As loire he noisu koiba chatpa faudi nasagi gari da chatpa yabani he. Tamo nganbagi gari se wairaga chatle ikaiba bu khangdene. Tamo Pamel sisu. Thanel gi wangang adu tabada linthoi haifet ikaina asumna khumnai. Thanel aina puru o haiba natiye nang lana lawganu ko. Tamo Pamel na puduna lakpane. Aina gari wairo o haikibasu leite. Ho khange yare bema nakhutta paira iba pochai mayamduga natat amuk toksanaranu. Nang na aingonda budi hariye nang sunupadagi lakthok chathokpa yamna hairi jani ne. Asi hairamlaga Thanel fet haidoktuna chatkirami. Linthoi Thanel gi wahai singduda yamna nungaitana mayumda changkhirami. Thanel mayum yawraklaga yamna saungna nganbada call tawrai aduga asomna hairei. Ngakho kaidawbagi no nangna mingondaga gari pangwaida wahaliduba.
ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯅꯥꯒꯤ ꯒꯥꯔꯤꯅꯣ ꯑꯩ ꯀꯩꯝ ꯈꯪꯗꯦꯀꯣ ꯅꯪ ꯍꯥꯏꯗꯣ ꯇꯥꯃꯣ ꯄꯥꯃꯦꯜꯅ ꯉꯁꯥꯏ ꯅꯪꯒꯤ ꯒꯥꯔꯤꯗꯣ ꯊꯧꯔꯒ ꯂꯥꯛꯑꯦ ꯑꯗꯨꯒ ꯂꯤꯟꯊꯣꯏꯒ ꯀꯣꯏꯕ ꯆꯠꯃꯤꯟꯅꯔꯨꯔꯤꯁꯤꯗꯤ ꯑꯦ ꯀꯩꯅꯣꯍꯦ ꯑꯗꯨꯗꯤ ꯃꯤ ꯃꯁꯥꯒꯤ ꯒꯥꯔꯤꯅꯦ ꯑꯗꯨꯒꯨꯝꯕ 5-6 ꯍꯦꯟꯅ ꯂꯩꯕꯅꯦ ꯃꯤ ꯃꯁꯥꯒꯤ ꯀꯝꯄꯅꯤ ꯑꯃ ꯂꯩꯖꯔꯤꯕ ꯃꯤꯗꯨꯕꯨ ꯅꯪ ꯉꯍꯥꯛ ꯃꯈꯩ ꯈꯪꯗ꯭ꯔꯣ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯗꯨꯗꯤ ꯅꯪꯅ ꯀꯅꯥ ꯑꯩꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯅꯦ ꯏꯕꯦꯝꯃ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄ ꯅꯪ ꯅꯍꯥꯟ ꯑꯩꯅ ꯃꯥꯒꯤ ꯒꯥꯔꯤ ꯄꯨꯔꯛꯏ ꯍꯥꯏꯕꯒꯤ ꯁꯥꯎꯅꯤꯡꯉꯤꯔꯣ ꯃꯊꯪꯗꯗꯤ ꯑꯩꯒꯤ ꯒꯥꯔꯤ ꯃꯆꯥꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯂꯥꯛꯑꯒꯦꯕ ꯅꯪ ꯁꯥꯎꯔꯅꯨ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯥꯅꯤꯜꯗꯤ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯦ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯐꯣꯟ ꯑꯗꯨ ꯐꯠ ꯀꯛꯊꯠꯂꯝꯃꯤ ꯑꯩꯅ ꯁꯦꯜ ꯄꯥꯏꯕꯅꯤ ꯈꯜꯂꯨꯔꯤꯁꯤꯗꯤ ꯑꯁ ꯂꯣꯏꯔꯦꯗꯅ ꯑꯩꯗꯤ ꯅꯨꯄꯤ 2-3 ꯀꯣꯏꯔ ꯐꯥꯎꯕꯗ ꯁꯦꯜ ꯄꯥꯏꯕꯤꯅ ꯀꯣꯏꯕꯤꯔꯗꯤ ꯌꯥꯔꯦ ꯈꯜꯂꯨꯔꯒ ꯃꯥꯅ ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯑꯣꯏꯔꯝꯃꯕ ꯑꯣ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯤꯕ ꯂꯤꯟꯊꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯔꯥꯏꯕꯛ ꯐꯈ꯭ꯔꯗꯤ ꯑꯩꯗꯤ ꯑꯁ ꯌꯥꯔꯣꯏ ꯑꯩ ꯁꯔꯣ ꯑꯃ ꯁꯤꯟꯗꯨꯅ ꯄꯥꯃꯦꯜꯒ ꯂꯤꯟꯊꯣꯏꯒꯒꯤ ꯅꯨꯡꯁꯤꯅꯕꯁꯦ ꯊꯨꯒꯥꯏꯗꯕ ꯌꯥꯗꯦ ꯑꯗꯨꯒ ꯄꯥꯃꯦꯜꯕꯨ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯊꯥꯅꯤꯜꯅ ꯃꯅꯤꯗ ꯀꯣꯜ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯇꯥꯃꯅꯤ ꯉꯁꯤꯗꯒꯤ ꯏꯕꯥꯅꯤ ꯇꯣꯛꯅꯔꯁꯦ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯅꯨꯄꯤ ꯂꯤꯟꯊꯣꯏꯗꯨꯒ ꯍꯟꯖꯟꯅꯔꯣ ꯅꯪ ꯑꯩꯒ ꯅꯨꯡꯁꯤꯅꯔꯒꯨꯝꯁꯦ ꯑꯩ ꯅꯪ ꯅꯨꯡꯁꯤꯗ꯭ꯔꯦ ꯑꯦ ꯀꯔꯤꯅꯣ ꯊꯥꯅꯤꯜ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯅꯪꯅ ꯑꯩ ꯅꯨꯡꯁꯤ ꯂꯤꯟꯊꯣꯏꯅꯗꯤ ꯅꯨꯡꯁꯤꯗꯕꯅꯤ ꯑꯩꯅ ꯂꯤꯟꯊꯣꯏꯗ ꯍꯥꯏꯔꯒ ꯀꯣꯏꯈ꯭ꯔꯤꯗꯣ ꯂꯥꯜꯂꯦ ꯑꯩ ꯅꯨꯡꯁꯤꯕꯗꯤ ꯅꯪꯅꯦ ꯍꯥꯏꯔꯒ ꯑꯩꯒ ꯀꯣꯏꯅꯈꯤꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯍꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯅꯪ ꯅꯨꯡꯁꯤꯗ꯭ꯔꯦ ꯍꯥꯏꯕ ꯅꯪ ꯂꯤꯟꯊꯣꯏꯒ ꯍꯟꯖꯟꯅꯔꯣ ꯊꯥꯅꯤꯜ ꯅꯨꯡꯁꯤꯕꯁꯦ ꯁꯥꯟꯅꯄꯣꯠ ꯁꯥꯟꯅꯕꯗꯧꯅ ꯑꯃꯒ ꯑꯃꯨꯛ ꯇꯣꯛꯅꯧ ꯑꯃꯒ ꯑꯃꯨꯛ ꯅꯨꯡꯁꯤꯅꯧꯗꯤ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯉꯁꯤ ꯐꯥꯎꯗ ꯑꯩꯅ ꯅꯪꯒꯤ ꯅꯅꯤꯡ ꯊꯨꯡꯍꯟꯗꯨꯅꯇ ꯂꯥꯛꯈꯤꯕꯅꯤꯀꯣ ꯑꯁ ꯌꯥꯝ ꯉꯥꯡꯉꯦꯍꯦ ꯇꯥꯅꯤꯡꯗꯕꯅ ꯅꯥꯔꯦ ꯅꯨꯄꯤ ꯀꯣꯏꯔꯗꯤ ꯁꯦꯜ ꯈꯔ ꯇꯤꯡꯕ ꯇꯥꯔꯦ ꯑꯩꯒ ꯃꯇꯝ ꯈꯔ ꯂꯣꯏꯅ ꯐꯪꯖꯔꯤꯗꯣ ꯅꯔꯥꯏꯕꯛ ꯐꯔꯕꯅꯦ ꯅꯪꯒꯤ ꯅꯨꯄꯤ ꯂꯤꯟꯊꯣꯏꯗꯣ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯌꯦꯠꯂꯦ ꯑꯃꯨꯛꯇ ꯐꯣꯟ ꯇꯧꯔꯒ ꯍꯟꯖꯟꯅꯁꯦ ꯍꯥꯏꯌꯨ ꯅꯪꯒꯤ ꯋꯥꯈꯜꯗ ꯉꯥꯎꯔꯕꯅꯦ ꯃꯥꯗꯤ ꯅꯪꯅ ꯑꯗꯨ ꯍꯥꯏꯔꯨꯕꯗ ꯅꯅꯥꯛꯇ ꯑꯗꯨꯝ ꯆꯦꯜꯂꯛꯑꯗꯕꯅꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯅꯤꯜ ꯐꯣꯟ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯀꯛꯈꯤꯔꯝꯃꯤ ꯃꯅꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯂꯤꯟꯊꯣꯏꯅ ꯃꯍꯥꯛꯄꯨ ꯀꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯣ ꯍꯥꯏꯕꯗꯣ ꯃꯤꯀꯨꯞ ꯑꯗꯨꯗ ꯈꯪꯂꯛꯂꯝꯃꯤ ꯈꯨꯗꯛ ꯑꯗꯨꯗ ꯂꯤꯟꯊꯣꯏꯗ ꯀꯣꯜ ꯇꯧꯔꯛꯏ ꯃꯅꯤꯅ ꯈꯪꯍꯧꯗꯅ ꯀꯣꯜ ꯇꯧꯔꯛꯄ ꯑꯗꯨꯗ ꯂꯤꯟꯊꯣꯏ ꯏꯉꯛ ꯉꯛꯅ ꯄꯥꯏꯈꯠꯂꯛꯏ ꯂꯤꯟꯊꯣꯏ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯪꯕꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯉꯁꯤ ꯑꯩ ꯅꯤꯡꯁꯤꯡꯕꯤꯔꯛꯏꯁꯤꯕꯨ ꯀꯔꯤ ꯂꯩꯔꯒꯦ ꯇꯥꯃꯅꯤ ꯑꯩ ꯅꯉꯣꯟꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯂꯤꯟꯊꯣꯏ ꯅꯪꯅ ꯑꯩꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕꯤꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯉꯁꯤꯇ ꯈꯪꯂꯦ ꯇꯥꯃꯅꯤ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯑꯩꯗꯤ ꯅꯪꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯈꯤꯕ ꯌꯥꯝꯅ ꯀꯨꯏꯔꯦ ꯁꯦꯜ ꯄꯥꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯅꯪꯅ ꯑꯍꯦꯟꯕꯤ ꯀꯅꯥ ꯑꯃ ꯄꯥꯝꯗꯨꯅ ꯆꯠꯈꯤꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯕꯨꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯅꯨꯄꯥ ꯑꯃꯒ ꯈꯪꯅꯔꯦ ꯍꯣꯏ ꯂꯤꯟꯊꯣꯏ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃꯗꯒꯤ ꯑꯩꯅ ꯊꯥꯅꯤꯜꯒꯤ ꯋꯥꯗꯣ ꯊꯥꯖꯗꯨꯅ ꯃꯥꯒ ꯑꯣꯏꯅ ꯂꯣꯏꯅꯈꯤꯕꯅꯤ ꯑꯩ ꯅꯉꯣꯟꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯇꯥꯃꯅꯤꯅ ꯑꯩ ꯍꯨꯟꯇꯣꯛꯑꯃꯒ ꯀꯣꯏꯔꯤꯕ ꯅꯨꯄꯤꯁꯦ ꯊꯥꯅꯤꯜꯂꯣ ꯍꯣꯏ ꯃꯥꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯥꯅ ꯐꯣꯟ ꯇꯧꯔꯛꯑꯝꯃꯦ ꯑꯗꯨꯒ ꯅꯪꯒ ꯍꯟꯖꯟꯅꯧ ꯍꯥꯏꯔꯝꯃꯦ ꯅꯪꯅ ꯃꯉꯣꯟꯗ ꯌꯦꯠꯂꯦ ꯍꯥꯏꯔꯛꯏ ꯑꯩ ꯊꯥꯅꯤꯜꯁꯦ ꯊꯥꯖꯗ꯭ꯔꯦ ꯂꯤꯟꯊꯣꯏ ꯃꯥꯒꯤꯁꯦ ꯋꯥ ꯑꯃ ꯂꯩꯕ ꯃꯥꯜꯂꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯤꯟꯊꯣꯏ ꯄꯨꯡꯉꯛ ꯉꯛꯏ ꯑꯃꯗꯤ ꯃꯁꯥ ꯃꯊꯟꯇ ꯋꯥꯍꯪ ꯀꯌꯥ ꯑꯃꯁꯨ ꯍꯪꯖꯔꯝꯃꯤ ꯉꯥꯏꯍꯥꯛ ꯈꯜꯂꯨꯔꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯇꯥꯃꯅꯤꯅ ꯍꯥꯏꯔꯤꯗꯨꯅ ꯑꯁꯦꯡꯕꯃꯛ ꯑꯣꯏꯔꯕꯗꯤ ꯑꯩ ꯊꯥꯅꯤꯜꯅ ꯄꯥꯝꯂꯤꯕꯁꯦ ꯀꯔꯤꯅꯣ ꯈꯪꯗꯣꯛꯅꯕ ꯑꯝꯇ ꯍꯣꯠꯅꯒꯦ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯊꯥꯖꯔꯨꯕ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯨꯕ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄ ꯏꯃꯥꯟꯅꯕꯤ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯈꯜꯂꯨꯗꯦ ꯍꯣꯏ ꯐꯔꯦ ꯂꯤꯟꯊꯣꯏ ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ ꯑꯩꯅ ꯃꯇꯝ ꯑꯃꯗ ꯅꯪꯒꯤ ꯋꯥ ꯇꯥꯗꯅ ꯊꯥꯅꯤꯜꯅ ꯍꯥꯏꯕꯗ ꯊꯥꯖꯔꯨꯕ ꯑꯩ ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯅꯪꯒꯤ ꯅꯧꯅ ꯈꯪꯅꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯪꯕు ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯕ ꯑꯣꯏꯔꯁꯅꯨ ꯑꯁꯨꯝꯅ ꯃꯅꯤꯁꯨ ꯐꯣꯟ ꯊꯝꯈ꯭ꯔꯦ ꯂꯤꯟꯊꯣꯏꯗꯤ ꯊꯥꯅꯤꯜꯅ ꯃꯍꯥꯛꯀꯤ ꯊꯥꯖꯕꯒꯤ ꯋꯥꯡꯃꯗ ꯇꯧꯔꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯈꯜꯂꯨꯕꯗ ꯑꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯑꯁꯣꯝꯗꯅ ꯄꯥꯃꯦꯜ ꯉꯥꯟꯕꯒ ꯐꯝꯃꯤꯟꯅꯔꯤ ꯉꯥꯟꯕꯅ ꯄꯥꯃꯦꯜꯗ ꯀꯥꯏ ꯀꯣꯏꯊꯔꯨꯔꯕ ꯑꯩꯈꯣꯏ ꯃꯖꯥ ꯏꯕꯨꯡꯉꯣꯗꯤ ꯈꯔ ꯑꯗꯨꯝ ꯀꯣꯏꯔꯨꯔꯦ ꯉꯁꯤꯗꯤ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯋꯥꯔꯤ ꯑꯃ ꯇꯝꯕꯤꯒꯦ ꯊꯥꯅꯤꯜꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯒ ꯑꯩꯅ ꯅꯪꯉꯣꯟꯗ ꯒꯥꯔꯤ ꯋꯥꯏꯍꯜꯂꯦꯅ ꯍꯦꯛꯇ ꯂꯥꯛꯊꯔꯛꯄꯩ ꯋꯥꯅꯦꯃꯤ ꯑꯩꯅ ꯂꯣꯏ ꯍꯥꯏꯕꯤꯈ꯭ꯔꯕꯅꯤ ꯒꯥꯔꯤ ꯃꯄꯨ ꯅꯪꯅꯤ ꯁꯦꯟꯖꯥꯎ ꯄꯥꯏꯔꯤꯁꯦ ꯅꯪꯅꯤ ꯀꯝꯄꯅꯤ ꯑꯃꯒꯤ ꯃꯄꯨꯅꯤ ꯀꯥꯏꯅ ꯂꯣꯏ ꯍꯥꯏꯗꯣꯛꯈ꯭ꯔꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄꯥꯃꯦꯜ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯑꯁ ꯂꯤꯟꯊꯣꯏꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯑꯃꯨꯛ ꯂꯣꯏ ꯇꯝꯁꯟ ꯂꯩꯔꯝꯗꯅ ꯑꯩꯅ ꯅꯍꯥꯟ ꯃꯈꯩ ꯋꯥ ꯂꯣꯠꯂꯦ ꯍꯥꯏꯗꯨꯅ ꯁꯣꯏꯗꯅ ꯁꯥꯎꯕ ꯇꯥꯔꯦ
ꯑꯩ ꯂꯤꯟꯊꯣꯏꯗ ꯀꯣꯜ ꯇꯧꯔꯒ ꯑꯃꯨꯛꯇ ꯍꯥꯏꯍꯧꯕꯅ ꯐꯒꯅꯤ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯄꯥꯃꯦꯜꯅ ꯂꯤꯟꯊꯣꯏꯗ ꯐꯣꯟ ꯇꯧꯔꯛꯂꯝꯃꯤ꯫ ꯂꯤꯟꯊꯣꯏꯁꯨ ꯐꯣꯟ ꯄꯥꯏꯔꯛꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯇꯥꯃꯣ ꯄꯥꯃꯦꯜ, ꯉꯁꯤꯗꯤ ꯑꯩ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯀꯩꯗꯧꯔꯒꯦ? ꯃꯔꯝꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ? ꯍꯥꯏꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯔꯨꯗꯣꯏꯅꯣꯗ? ꯇꯥꯃꯣ ꯄꯥꯃꯦꯜꯒ ꯃꯔꯤ ꯂꯩꯅꯕ ꯋꯥ ꯅꯠꯇꯦꯗ꯫ ꯀꯩ ꯂꯩꯒꯦ ꯐꯣꯟ ꯇꯧꯔꯛꯏꯁꯦ? ꯁꯨꯝ ꯇꯧꯔꯛꯄ꯭ꯔꯣ? ꯅꯠꯇꯦꯗ, ꯑꯩꯁꯦ ꯋꯥ ꯑꯃꯇ ꯍꯥꯏꯒꯦꯅ ꯇꯧꯔꯛꯄꯅꯦ꯫ ꯅꯪꯅ ꯅꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯕꯁꯤꯗ ꯑꯩ ꯀꯃꯥꯏ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯗ꯫ ꯍꯥꯏꯔꯛꯑꯣ ꯇꯥꯃꯣ ꯄꯥꯃꯦꯜ, ꯑꯩ ꯈꯪꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯄꯥꯃꯦꯜ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯄꯨꯡꯕ ꯂꯤꯟꯊꯣꯏꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯅꯍꯥꯟ ꯃꯈꯩ ꯁꯤꯒꯤ ꯋꯥꯁꯦ ꯍꯥꯏꯗꯣꯛꯇ꯭ꯔꯤꯗꯣ ꯅꯪ ꯂꯥꯟꯅ ꯂꯧꯒꯅꯨꯀꯣ꯫ ꯅꯪꯗꯤ ꯏꯆꯝ ꯆꯝꯕ ꯃꯤꯒ ꯂꯣꯏꯅꯕ ꯄꯥꯝꯕꯗꯨꯗ ꯑꯩꯅ ꯅꯪꯒ ꯂꯥꯞꯅꯅꯤꯡꯗꯕꯒꯤ ꯍꯥꯏꯗꯣꯛꯇꯕꯅꯦ꯫ ꯅꯪꯒ ꯊꯥꯅꯤꯜꯒ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯅꯨꯃꯤꯠꯇꯨꯗꯗꯤ ꯊꯥꯅꯤꯜꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯩꯅ ꯅꯪꯁꯨ ꯂꯥꯟꯅ ꯈꯟꯈꯤ꯫ ꯑꯔꯪ ꯑꯔꯥꯛꯇ ꯉꯥꯎꯕ ꯅꯨꯄꯤꯅꯤ ꯈꯜꯂꯨꯕꯅꯦ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯑꯁꯦꯡꯕ ꯃꯑꯣꯡ ꯑꯗꯨ ꯈꯪꯂꯛꯄꯗꯒꯤ ꯑꯩ ꯅꯪꯒ ꯂꯥꯞꯅꯕ ꯄꯥꯝꯈꯤꯗꯦ꯫ ꯑꯗꯨꯅ ꯋꯥꯐꯝ ꯑꯁꯦ ꯂꯣꯠꯁꯟꯕꯅꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯉꯥꯟꯕꯅ ꯊꯥꯅꯤꯜꯗ ꯑꯁꯦꯡꯕꯗꯣ ꯂꯣꯏ ꯍꯥꯏꯗꯣꯛꯈ꯭ꯔꯦꯌꯦ꯫ ꯑꯗꯨꯗ ꯄꯥꯈꯠꯇꯅ ꯅꯪꯅ ꯂꯥꯟꯅ ꯂꯧꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯑꯩꯅ ꯑꯣꯏꯅ ꯐꯣꯟ ꯇꯧꯔꯛꯄꯅꯦ꯫ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯂꯤꯟꯊꯣꯏ ꯋꯥꯈꯜ ꯇꯥꯔꯦ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯊꯥꯅꯤꯜꯅ ꯃꯅꯤꯗ ꯀꯣꯜ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯦ꯫ ꯑꯣ, ꯊꯥꯅꯤꯜ ꯅꯪꯁꯦ ꯅꯄꯨꯛꯆꯦꯜ ꯑꯣꯟꯊꯣꯛꯅ ꯄꯤꯛꯈ꯭ꯔꯦꯗꯀꯣ꯫ ꯑꯩꯅ ꯅꯪꯒꯤꯗꯤ ꯐꯅꯕꯇ ꯈꯜꯂꯨꯕꯅꯤ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯂꯤꯟꯊꯣꯏ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯅ ꯍꯦꯟꯗꯨꯅ ꯄꯥꯃꯦꯜꯗ ꯋꯥꯔꯣꯜ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯑꯩꯗꯤ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯔꯝꯁꯦ ꯇꯥꯃꯣ ꯄꯥꯃꯦꯜꯒ ꯃꯔꯤ ꯂꯩꯅꯗꯦ ꯈꯜꯂꯨꯕꯅꯦ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯂꯦ꯫ ꯊꯥꯅꯤꯜꯅ ꯇꯥꯃꯣꯒꯤ ꯑꯁꯦꯡꯕ ꯈꯪꯂꯛꯄꯗꯒꯤ ꯍꯥꯟꯅ ꯇꯥ ꯃꯅꯤꯗ ꯇꯧꯈꯤꯕꯒꯨꯝ ꯍꯟꯗꯛꯁꯨ ꯑꯃꯨꯛꯀ ꯃꯥꯒꯤ ꯐꯠꯇ꯭ꯔꯕ ꯋꯥꯈꯜ ꯑꯗꯨꯅ ꯇꯥꯃꯣ ꯄꯥꯃꯦꯜꯒ ꯅꯨꯡꯁꯤꯅꯕꯁꯦ ꯊꯨꯒꯥꯏꯒꯦ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡꯕ ꯑꯣꯏꯔꯝꯂꯦ꯫ ꯃꯍꯥꯛ ꯉꯁꯤ ꯅꯠꯇ꯭ꯔꯒ ꯍꯌꯦꯡ ꯇꯥꯃꯣꯗ ꯁꯣꯏꯗꯅ ꯐꯣꯟ ꯇꯧꯔꯛꯀꯅꯤ, ꯅꯠꯇ꯭ꯔꯒ ꯎꯅꯁꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯗꯨꯗ ꯇꯥꯃꯣ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯌꯥꯕꯤꯌꯨꯀꯣ꯫ ꯃꯍꯥꯛꯅ ꯑꯩꯗ ꯅꯠꯇꯅ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯊꯃꯣꯏꯕꯨ ꯀꯩꯁꯨ ꯂꯩꯇꯕ ꯁꯦꯜ ꯈꯔꯒꯤꯗꯃꯛꯇ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯟꯗꯕ ꯃꯍꯥꯛꯄꯨꯗꯤ ꯑꯩꯅ ꯄꯔꯥ ꯑꯃ ꯁꯣꯏꯗꯅ ꯇꯝꯕꯤꯒꯅꯤ꯫ ꯑꯁꯨꯝꯅ ꯂꯤꯟꯊꯣꯏꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯃꯦꯜ ꯊꯥꯅꯤꯜꯅ ꯀꯣꯜ ꯇꯧꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯊꯥꯅꯤꯜ ꯄꯥꯃꯦꯜꯗ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ꯫ ꯄꯥꯃꯦꯜ ꯐꯣꯟ ꯑꯗꯨꯗ ꯌꯦꯡꯂꯗꯨꯅ ꯃꯣꯃꯣ ꯅꯣꯛꯏ ꯑꯗꯨꯒ ꯐꯣꯟ ꯑꯗꯨ ꯁꯠ ꯄꯥꯏꯈꯠꯂꯤ꯫ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯜꯂꯣ꯫ ꯍꯦꯜꯂꯣ ꯇꯥꯃꯣ ꯄꯥꯃꯦꯜ, ꯑꯩꯅꯦ ꯊꯥꯅꯤꯜꯅꯦ꯫ ꯑꯣ, ꯀꯩ ꯂꯩꯔꯦ ꯊꯥꯅꯤꯜ? ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯇꯧꯕꯅꯦ꯫ ꯇꯥꯃꯣ ꯌꯥꯕꯤꯗ ꯌꯥꯔꯣꯏꯀꯣ? ꯌꯥꯊꯣꯛꯑꯒ ꯂꯣꯏꯔꯦ ꯀꯩꯅꯣ, ꯍꯥꯏꯗ ꯍꯥꯏꯌꯨꯅꯦ꯫ ꯍꯌꯦꯡꯁꯦ ꯑꯩꯈꯣꯏꯅ ꯏꯍꯥꯟ ꯍꯥꯟꯅ ꯊꯦꯡꯅꯈꯤꯕ ꯀꯣꯐꯤ ꯀꯣꯔꯅꯔ ꯑꯗꯨꯗ ꯑꯃꯨꯛꯇ ꯂꯥꯛꯄꯤꯒꯦꯔꯥ? ꯀꯩ ꯂꯩꯔꯒꯦ? ꯑꯩꯁꯦ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯇꯧꯕꯅꯦ꯫ ꯍꯣꯏ, ꯂꯥꯛꯀꯦ꯫ ꯑꯁꯨꯝꯅ ꯊꯥꯅꯤꯜ ꯑꯃꯗꯤ ꯄꯥꯃꯦꯜ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯣꯐꯤ ꯀꯣꯔꯅꯔ ꯑꯗꯨꯗ ꯎꯅꯔꯝꯃꯤ꯫ ꯊꯥꯅꯤꯜꯅ ꯇꯧꯁꯤꯟꯅꯗꯨꯅ ꯄꯥꯃꯦꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯇꯥꯃꯣ, ꯑꯩ ꯋꯥꯁꯦ ꯀꯃꯥꯏꯅ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯗ꯫ ꯇꯥꯃꯣꯒ ꯂꯤꯟꯊꯣꯏꯒ ꯅꯨꯡꯁꯤꯅꯔꯤꯅꯦꯅ ꯇꯧꯔꯤꯗꯣ ꯑꯩꯗꯤ ꯇꯥꯃꯣꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯂꯤꯟꯊꯣꯏꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯥ ꯃꯅꯤꯕꯨ ꯅꯨꯡꯁꯤꯔꯤꯕꯅꯦ꯫ ꯃꯥꯗꯤ ꯑꯇꯣꯞꯄꯒꯤ ꯋꯥꯈꯜ ꯈꯜꯂꯔꯣꯏ ꯍꯥꯏꯕꯅꯦ꯫ ꯃꯈꯣꯏ ꯑꯅꯤꯁꯦ ꯄꯥꯎꯁꯨ ꯑꯗꯨꯝ ꯐꯥꯎꯅꯔꯤꯕ ꯃꯥꯜꯂꯦ꯫ ꯊꯥꯅꯤꯜꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯄꯥꯃꯦꯜꯅ ꯅꯣꯛꯂꯗꯨꯅ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯀꯥꯟꯁꯦ ꯊꯥꯖꯕ ꯌꯥꯕ ꯃꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦꯗ ꯊꯥꯅꯤꯜ꯫ ꯍꯣꯏ ꯇꯥꯃꯣ, ꯃꯤ ꯑꯃꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕ ꯑꯩꯈꯣꯏ ꯈꯛꯇꯅꯦ ꯋꯥꯖꯔꯤꯁꯦ꯫ ꯅꯪꯅ ꯀꯅꯥ ꯅꯨꯡꯁꯤꯔꯤꯕ? ꯑꯩꯗꯤ ꯇꯥꯃꯣ ꯄꯥꯃꯦꯜꯕꯨ ꯑꯍꯥꯟꯕ ꯎꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯨꯡꯁꯤꯖꯈ꯭ꯔꯕꯅꯦ꯫ ꯇꯥꯃꯣꯗ ꯍꯥꯏꯕ ꯉꯝꯗꯗꯅ ꯉꯥꯟꯕꯗ ꯍꯥꯏꯔꯒ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯅꯕ ꯌꯥꯒꯗ꯭ꯔꯥ ꯍꯣꯠꯅꯖꯔꯨꯕꯅꯦ꯫ ꯑꯗꯣ ꯇꯥꯃꯣꯗꯤ ꯂꯤꯟꯊꯣꯏꯒ ꯑꯣꯏꯅ ꯅꯨꯡꯁꯤꯅꯈ꯭ꯔꯦ꯫ ꯊꯥꯅꯤꯜꯅ ꯋꯥꯐꯝ ꯑꯗꯨ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕꯗ ꯃꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯣ, ꯄꯥꯃꯦꯜꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯒꯤꯔꯣ ꯑꯩꯉꯣꯟꯗꯒꯤ ꯁꯦꯜ ꯂꯧꯔꯒ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯂꯩꯔꯨꯒꯦ ꯍꯥꯏꯔꯤꯗꯣ? ꯊꯥꯅꯤꯜ, ꯃꯅꯤ ꯑꯃꯗꯤ ꯂꯤꯟꯊꯣꯏ ꯏꯊꯥ ꯊꯥꯖꯗꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯇꯥꯃꯅꯦ, ꯂꯤꯟꯊꯣꯏ, ꯅꯈꯣꯏ ꯑꯅꯤꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯕ? ꯄꯥꯃꯦꯜꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯇꯣ ꯇꯥꯃꯣ ꯄꯥꯃꯦꯜ, ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯃꯈꯣꯏ ꯑꯅꯤꯁꯦ ꯎꯅꯔꯝꯃꯤꯁꯦ ꯎꯕꯤꯔꯕ꯭ꯔꯥ? ꯁꯤ ꯌꯦꯡꯉꯨꯅꯦꯁꯦ, ꯁꯤꯗꯩꯁꯤꯗ ꯀꯣꯐꯤꯒ ꯊꯛꯃꯤꯟꯅꯔꯝꯃꯤꯁꯦ ꯌꯦꯡꯉꯨꯅꯦ ꯃꯕꯥꯅꯤꯁꯦ꯫ ꯑꯩꯅ ꯎꯅꯧꯋꯣꯅ ꯎꯅꯍꯜꯂꯤꯅꯦ꯫
Isak piklingaidagi aduk nungsina tinajarakpa namanabi Linthoi hanjan namthak tawduna nasagi oijaba thibada namanabi asibu komda kauthaba ngamba nangbu karamba nupino. Manisu asumna hairei. Aidi Linthoibu yamna lana laurubane. Aduga pumnamak nangna sinba oiramaba. Thanel, isak piklingaidagi yamnuna tinarakpa imanabi niko nangse. Ngasi phawbada nanggi fanabata khankibane aidi. Aduga ngasi aigi imang magdada nangna aigi mayokta oida padaba kaya ama ngangbase tabada aidi manga chap manare tawrise. Achawram pambada nang ngasidi asengba marup ama mangjare. Ngasidagi ibani amu hana kaunaragumsiko. Asi hairamaga mani amadi Linthoi thokhirami. Pamelna Thanelda onsinduna asumna hairei. Thanel, aidi Linthoi se yamna nusikre. Mana tawning batawrasu aidi mabu laurage khankre. Nang aingondagi hena pangba mamuk thihawroko. Asi hairamnaga Pamelsu mafam adudagi chatkirami. Thanelna mafam aduda ungduna lepaga leiringaida nganbada nupi amana chaibado urai. Nupi kayano nangna koidoise? Ngasidagi ne nang aingonda paw phawrakano haisiniko. Nang aiga loinarabane. Nganbasu nupi adugi matungda inaduna chenki. Lesna, amta ngai khomya. Ai lale base. Amta ngai khoba. Thanel nganbana chenkiba maige adu yengduna asumna matomta solawi. Afaba khaktabu aigi oiningluba ngasidi. Fattaba ama fawba aigi saruk oina tamlamdre. Leikol aduda Thaza amadi Manja phaminaduna wari sanari. Thaza, akhoi anina nungsinare ise phagi dagi chahi ahumdi sureko. Handak chahi su loisilakadawre. Mathang chahi dadi mari faraniko. Hoi ta Manja, matamse haukiba khangaude. Ibanina ahanba unakhibado marangta oiraboi ninge. Khangdreda Thaza, nangse yam nungsi. Adubu nungsi haidunasu aina ngasi phawbada nangidamakta karisu tawbiba ngamde. Is aibu kari tawbiyu haikrage ngasi phawbada ta Manjana aigidamakta lepiriba aibu nuksibiriba aibu ikai khumnabirise sidagi ehenba ai karisu pamdeda. Hoi aisu khange Thaza, nangi pukchel adu khangbadagi aina nangbu hena su nuksiribani. Adubu Thaza ai hotnari. Ibanigi tumgi punsigidamak ai hotnakhigani. Hadak aina tawge khaliba thaba ase masigi interview asina karigumba mai paklabadi ibanigi awaba koklani. Matamdu fawba nang warasuwana aibu ngaibiyuko. Ta Manja, aigi nuksibesina asengmamukta oiradi nahaki thabakto soidana mai pakpa oirasanu. Aina mapuda nutigi thaunizage. Aina ta Manjabu kaidaunungda mirai roye aibu thajabiyo. Thajabagidi isadagisu hena thajaida. Farese. Lakadawriba anauba chahi asigi khudol oina kari lebiyuge. Ai karisu pamdeda ta Manja, karisu lebiganuda. Koidobagi leiroidoino. Anauba chahina lakpasida mamal yambamak natrabasu karigumba khudol amadi piningi nangonda. Ho ta Manjagi thabakto aduda mai pakpaduna aigi khudolni khallaga ngairage. Asomna Manja amadi Thaza nungaina wari saringai Thazagi mamanabi kusumna changsilatuna asomna hairei. Ho wari loidriba. Thaza, numidang wairam oirakadawre. Hannaba tawrasidana awapa warido mathang unabada amuk saro. Kusumna pairakliba mahaki khangna chanajaba kanana pirakliba khudol adu ubada Manja mapukningda yamna nungairamde. Thazadi karisu khanda asum hairei. Hoi halase imasu kaitheldagi kumlaklamani. Ta Manja, ai chatkrageko. Anauba chahigi ahanba numita amu unasiko. Hoi Thaza, adudi kusumsu yaurabanina ai swaida sum leihorageko. Asumna mataroi anido mayumda hanminarei. Halakpagi lambida kusumna Thazada onsinduna asumna hairei. Karino, ta Manjana karimta piraktro. Thaza haifet ikaina asumna khumlei. Pirakteda. Aina pirakanu haiba adugini. As loire he ibema. Atai matamda pidrasu
ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤ ꯐꯥꯎꯗꯗꯤ ꯄꯤꯕꯤꯕ ꯌꯥꯕꯅꯤ ꯀꯩꯗꯧꯗꯣꯏꯅꯣ ꯑꯗꯨꯏ ꯂꯥꯏꯔꯕꯗꯣ ꯀꯣꯏꯔꯒ ꯍꯌꯦꯡꯋꯥꯏ ꯅꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯅꯪ ꯋꯥꯖꯅꯤꯀꯣ ꯑꯩꯒꯤꯗꯤ ꯌꯦꯡꯉꯨ ꯄꯤꯔꯛꯏꯕ ꯃꯌꯥꯝꯁꯦ ꯎꯔꯦꯗꯅ ꯊꯥꯖ ꯀꯨꯁꯨꯝꯅ ꯄꯥꯏꯔꯛꯂꯤꯕ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯗꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯌꯥꯝ ꯐꯖꯩꯌꯦ ꯑꯗꯣ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕꯗꯣ ꯀꯌꯥ ꯄꯥꯝꯗꯦ ꯍꯣ ꯐꯪꯗ꯭ꯔꯗꯤ ꯄꯥꯝꯗꯕꯅꯤ ꯂꯝꯍꯨꯏꯅ ꯑꯪꯒꯨꯔ ꯁꯤꯜꯂꯦ ꯑꯗꯨꯅꯤ ꯅꯪꯒꯤꯗꯨꯗꯤ ꯐꯔꯦ ꯅꯪꯁꯨ ꯆꯪꯈ꯭ꯔꯣꯀꯣ ꯑꯩꯁꯨ ꯆꯪꯂꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯨꯁꯨꯝ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯪꯈꯤꯔꯝꯃꯤ ꯊꯥꯖꯁꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯃꯥꯏꯀꯩꯔꯣꯝꯗ ꯃꯥꯏꯊꯣꯡ ꯏꯃꯛ ꯃꯛꯁꯤꯟꯅ ꯍꯟꯈꯤꯔꯝꯃꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯊꯥꯖ ꯆꯥꯛꯁꯪꯗ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯂꯤ ꯃꯃꯥꯁꯨ ꯀꯩꯊꯦꯜ ꯀꯨꯝꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯀꯔꯤ ꯌꯦꯟꯁꯥꯡ ꯊꯣꯡꯂꯒꯦꯅꯦ ꯉꯁꯥꯏ ꯑꯌꯨꯛ ꯑꯩꯈꯣꯏ ꯍꯤꯡꯈꯣꯜ ꯃꯇꯣꯟꯗꯒꯤ ꯍꯦꯛꯄ ꯍꯪꯒꯥꯝꯗꯣ ꯑꯗꯨ ꯑꯣꯏꯅ ꯍꯦꯛꯇ ꯊꯣꯡꯂꯦ ꯏꯃꯥ ꯉꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯉꯥꯔꯤ ꯈꯔꯁꯤ ꯍꯥꯞꯄꯒ ꯊꯣꯡꯂꯒꯦ ꯇꯧꯕꯅꯤ ꯍꯣꯏ ꯉꯥ ꯑꯗꯣ ꯏꯃꯥ ꯍꯌꯦꯡ ꯂꯩꯔꯛꯂꯒꯦ ꯏꯃꯥ ꯏꯄꯦꯝꯃ ꯅꯣꯏꯒꯤ ꯚꯥꯏ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯗꯨꯒꯤ ꯀꯩꯊꯦꯜꯁꯤꯗ ꯃꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯀꯤꯔꯤꯛ ꯏꯅꯩ ꯏꯃꯥ ꯏꯟꯁꯥꯡꯒ ꯇꯤꯛꯐꯝ ꯂꯥꯛꯐꯝ ꯈꯪꯗꯦ ꯍꯣꯏ ꯏꯃꯥ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯒꯤ ꯆꯥꯛꯆꯥ ꯍꯩꯖꯥꯅꯕ ꯃꯌꯥꯝ ꯑꯃ ꯇꯧꯒꯗꯧꯔꯤꯅꯦ ꯑꯗꯨꯒꯤꯅꯦ ꯆꯤꯜꯂꯤꯗꯣ ꯍꯣꯏꯅꯦꯍꯦ ꯅꯪꯗꯤ ꯅꯇꯥ ꯃꯌꯥꯝꯗꯨꯒ ꯆꯥꯛ ꯆꯥꯅꯔꯣꯏꯗ꯭ꯔꯣ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤ ꯀꯅꯥꯒꯤꯗ ꯆꯥꯕ ꯌꯥꯎꯒꯗꯧꯔꯤꯕꯅꯣ ꯅꯪꯕꯣ ꯆꯥꯔꯔꯣꯏꯗ ꯏꯃꯥ ꯆꯥꯛ ꯆꯥꯅꯕꯗꯣ ꯌꯥꯎꯅꯅꯕ ꯁꯦꯜꯁꯨ ꯂꯩꯇꯦꯗ ꯃꯆꯥꯒꯤ ꯄꯥꯎꯈꯨꯝꯗꯣ ꯇꯥꯕꯗ ꯃꯃꯥꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯏꯆꯥꯁꯦ ꯃꯔꯥꯏꯕꯛ ꯊꯤꯖꯔꯕꯅꯤ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯅꯤꯡ ꯊꯨꯡꯖꯔꯛꯇ꯭ꯔꯕꯅꯤ ꯃꯃꯥ ꯑꯩꯅ ꯂꯥꯏꯔꯕꯤ ꯑꯣꯏꯔꯨꯕꯅ ꯏꯆꯥꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯐꯪꯍꯟꯕ ꯉꯝꯗ꯭ರೆ ꯏꯃꯥ ꯆꯥꯛ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯏꯃꯥ ꯈꯨꯠ ꯁꯥ ꯍꯥꯝꯗꯣꯛꯄꯤꯔꯣ ꯈꯨꯠ ꯁꯥꯒ ꯂꯣꯏꯅ ꯍꯥꯝꯂꯛꯂꯕꯅꯤ ꯏꯕꯦꯝꯃ ꯃꯩ ꯃꯅꯥꯛꯇ ꯐꯝꯕꯁꯤꯗꯨꯝ ꯐꯅ ꯅꯨꯡꯉꯥꯏ ꯍꯧꯒꯠꯅꯤꯡꯗ꯭ꯔꯦꯅꯦ ꯍꯣꯏ ꯏꯃꯥ ꯑꯗꯨꯗꯤ ꯑꯩ ꯆꯥꯛ ꯊꯤꯔꯛꯂꯒꯦꯀꯣ ꯑꯁꯨꯝꯅ ꯂꯥꯏꯔꯕꯤ ꯃꯃꯥ ꯃꯆꯥ ꯑꯗꯣ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯗꯨꯅ ꯄꯣꯊꯥꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯆꯍꯤꯗꯨꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ ꯀꯨꯊꯥ ꯏꯟꯁꯥꯡ ꯃꯌꯥꯝ ꯑꯗꯨꯗ ꯌꯦꯡꯂꯒ ꯃꯊꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯝꯃꯤ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯏꯕꯦꯝꯃ ꯉꯁꯤꯗꯤ ꯄꯣꯠꯆꯤꯠ ꯐꯍꯟꯕꯤꯌꯨꯀꯣ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯒꯤ ꯇꯤꯜꯂꯤꯕ ꯃꯌꯥꯝꯁꯤꯅ ꯑꯩꯒꯤ ꯏꯟꯁꯥꯡꯁꯤꯡꯁꯦ ꯂꯣꯏꯅ ꯑꯃꯨꯛꯇ ꯂꯩꯍꯟꯕꯤꯌꯨ ꯏꯃꯥ ꯑꯋꯥ ꯐꯗꯤꯒꯣꯝꯁꯤꯕꯨ ꯀꯌꯥꯅꯣ ꯃꯄꯨꯟꯁꯤꯗ ꯏꯕꯨꯡꯉꯣ 10 ꯈꯛꯇꯅꯤ 2 ꯂꯧꯔꯣ 30 ꯈꯛ ꯄꯤꯔꯝꯃꯣꯁꯦ ꯏꯆꯥꯁꯤꯗꯤ ꯀꯩꯊꯦꯜꯗ ꯑꯋꯥ ꯐꯗꯤꯒꯣꯝꯅ ꯇꯥꯎꯔꯀꯥꯟꯁꯤꯗ ꯑꯁꯨꯛꯌꯥꯝ ꯇꯥꯡꯉꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯔꯛ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯃꯥꯟꯅꯕ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯐꯪꯗ꯭ꯔꯦ ꯏꯇꯥꯎ ꯑꯁꯣꯝꯗꯁꯨ ꯍꯪꯉꯨꯔꯕꯅꯤ 1,000 ꯄꯤꯕꯗꯣ ꯑꯗꯨ ꯉꯥꯛꯇ ꯌꯥꯍꯧꯋꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯗꯨ ꯑꯗꯨꯝ ꯂꯧꯔꯛꯑꯣ ꯀꯩꯗꯧꯔꯒꯦ 1,000 ꯄꯤꯔꯁꯨ ꯕꯝꯕꯨꯂꯥꯗꯤ ꯊꯥꯗ ꯌꯥꯄꯣꯠꯇꯦ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯂꯧꯔꯨꯈꯤꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥꯟꯅꯕ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ ꯏꯃꯥ ꯁꯦ 10 ꯄꯤꯔꯝꯃꯒꯦꯁꯦ ꯃꯄꯨꯜ ꯑꯃ ꯄꯤꯔꯛꯑꯣ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯂꯧꯔꯣꯁꯦ ꯑꯁꯨꯝꯅ ꯅꯨꯄꯥꯗꯣ ꯄꯣꯠ ꯂꯩꯕ ꯂꯣꯏꯔꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯦꯟꯁꯥꯡ ꯌꯣꯟꯕꯤ ꯑꯩꯈꯣꯏꯒꯤ 10-20 ꯄꯤꯕ ꯄꯣꯠ ꯆꯩꯁꯤꯡꯁꯤꯗꯤ ꯃꯃꯜ ꯌꯥꯝꯅ ꯄꯤꯔꯒ ꯂꯩꯅꯤꯡ ꯄꯣꯠꯇꯦꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯁꯤꯡꯁꯦ ꯑꯔꯦꯝꯕꯗ ꯁꯦꯜ ꯇꯤꯡꯕꯗꯤ ꯄꯥꯝꯃꯨꯗꯦ ꯑꯩꯈꯣꯏꯒꯨꯝꯕ ꯂꯥꯏꯔꯕꯗꯗꯤ ꯂꯨꯄꯥ ꯑꯃꯇ ꯍꯦꯟꯖꯤꯟꯅ ꯄꯤꯕ ꯌꯥꯄꯣꯠꯇꯦ ꯁꯣꯝꯗꯅ ꯊꯥꯖ ꯃꯃꯥꯅ ꯀꯩꯊꯦꯜ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯂꯣꯏꯁꯤꯜꯂꯝꯂꯕ ꯃꯇꯨꯡ ꯐꯤ ꯁꯥꯅꯅꯕ ꯊꯣꯛꯂꯛꯏ ꯃꯇꯝꯗꯨꯗ ꯀꯨꯁꯨꯝ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯊꯥꯖ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯁꯤꯡꯖꯨ ꯆꯥꯐꯝꯗ ꯊꯣꯛꯃꯤꯟꯅꯔꯨꯁꯦ ꯕꯦꯝꯃꯒ ꯊꯣꯏꯕꯤꯒꯁꯨ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏ ꯃꯔꯤ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯔꯨꯁꯤꯀꯣ ꯉꯁꯤꯗꯤ ꯆꯍꯤꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤꯅ ꯅꯨꯃꯤꯗꯥꯡ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯥꯛ ꯆꯥꯃꯤꯟꯅꯒꯗꯧꯔꯤꯕꯅꯤꯀꯣ ꯀꯨꯁꯨꯝ ꯑꯩ ꯁꯦꯜꯒ ꯂꯩꯇꯦꯗ ꯅꯪꯕꯨ ꯇꯥ ꯃꯥꯟꯖꯗ ꯍꯪꯕ ꯌꯥꯗ꯭ꯔꯣ ꯈꯨꯗꯣꯜ ꯂꯩꯕꯤꯗ꯭ꯔꯃꯛꯁꯨ ꯁꯦꯜ ꯈꯖꯤꯛꯇꯪꯗꯤ ꯄꯤꯕꯤꯕ ꯌꯥꯕꯅꯤ ꯍꯣꯏꯁꯦ ꯐꯔꯦ ꯍꯣꯔꯦꯟ ꯕꯦꯝꯃꯒ ꯊꯣꯏꯕꯤꯒ ꯂꯥꯛꯑꯒ ꯐꯖꯅ ꯈꯟꯅꯔꯁꯦ ꯁꯤꯡꯖꯨ ꯆꯥꯕꯗꯣ ꯊꯣꯛꯃꯤꯟꯅꯔꯨꯁꯤꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯨꯁꯨꯝ ꯄꯔꯞ ꯆꯠꯈꯤꯔꯝꯃꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥꯖ ꯑꯃꯗꯤ ꯀꯨꯁꯨꯝ ꯃꯇꯥꯔꯣꯏ ꯑꯅꯤꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ
Ngaihak ngairaba matungda Bemaga Thoibigasu Makhuta khudol kaya ama pairaduna laklami. As aidi haraubana loire yengo tu pirakli meyamse sidabu kamaina nungsiroidoinoba. Nangido lairi bema aigise yengo. Aigisana yam hele fazaba. Tamo wangthoise seldi paibazani he oiba. Yes, noi anigidi hojita pirakta ngairo haise aigidi ngarangna pirami bema thengmalle noigido. Mataroi ahum aduna sariba waridu tabada Thaza karisu haidana tumina famduna lerami. Bemana Thazada onsinduna asumna hairei. Thaza, nangidi gari piramage. Wahangdu tabada Thaza karisu khomne adubu kusumna asumna hairei. Magi lairaba manjaduna bu kari piruni haige. Karisu piramdabane bema. Aina tokna robu yade. Yam nuksijakhra male mai manja se. Chak chanabadi selsu leite. Adu phawdi mansu manjada hangba yaidana aina haisa. Adu phawbada hangde bema. Yamna ne luna tawzakhra poni mai nupa ase sokpa kaya pote. Wahai singdu tabada Thazana asumna khumnai. Ngaihaki haraubana maru oi khalaga tamanjagumba pukjel sengba nupa amabu huntokpadi aidi khaktaroida. Masu hauji yam kana honaribane. Aina mabu thajai. Nongmadi mahaksu aina apamba loina leiba ngamkhigani. Matamdu fawba aidi mabu ngaikhini. Thazana harakliba wahai singduda mamanabi ahum adu amana amabu yengnaduna noknarami. Thaza minok adugi wahanto khanglabasu karisu hairamde. Thazagi mataw aduda Bemana asumna hairi. Hoise, Thazagi sel leitrabasu kaisu kaidese. Akhoi ihumna puthoklaga adum chaminaraga loire kaidorage. Chahigi aroiba numitni. Akhoi mari chaminadradi nungairaroiba. Asomna mataroi mari adu wari sa saduna singju chaminarami. Numitugi numidangdasu kusum hoida punduna makhoi mari chak chaminarami. Mathangi numitni chahigi ahanba hauba numitni. Mahaki nungsibiga unaba chatoribani haiduna manja loisilami. Manjagi mama changlaktuna asomna hairei. Ibungo kadaida chatkadoribano nangbo. Thaba amata chatluge. Kuiroida. Hoi hoi. Nangna ngarang thabak chatkringaida noigi ta chawbaldo laklambani. Mahaki toliba sel asimata singkhrabadine ima se polung mama thangthabaga chap manarani. Kuiraroi se ima. Aisu kanna honaribani. Aigi thabaktugi interview do tang 10 da city da chatpa tare. Maduna mai paklabadi akhoi awabase koklani ima. Phare phare nangi thabakto chacharuro. Asomna manja Thazaga unaraduna wari watai tawrami. Tamanja se aina sajaba khudaine tamanjagine haiduna khaktuna thamabane simadi. Chahi hauba numita pige khanduna cheksinna thammine. Thaza nangnadi aigini haiduna khudai ase pirakle. Lairaba aidi nangini haibada karisu tawba ngamde. As taningde he ibani asuk kanna honaminarisidi sumaina somlaigadro ibani bo. Nongmadi soidana nungairakhidoini akhoisu. Ado Thaza ai tang 10 da city ja chatpa tare. Aina haiba interview adugidamak numit aduda kaurakle. As adudi tamanja city da nongma leiraktoiro. Hoi nongalaga halaktoine. Adudi sel khara pukhidaba yaroye. Khudai mari manga lehaurise masi paraprap yolaga tamanja chatpa nanganaba yolaklage aduga sel do pukhoko. Thaza nangna aigidamakta hotnabibase henmankre. Nangi tawimal ai punsi kaura. Ado aina mai paglaklabadi kari leirauge. Rose leirao. Asomna manja Thazana khudai yonbagi sel kharadu puduna hariba numit aduda interview adugidamakta khul thadokduna chatkirami. Thazasu manjana mai paknabagidamakta mapuda thaunizarami. Mathangi numini Thaza harau harau mahaki thongal tamna chenthorei aduga asomna hairei. Tamanja as ai nang halakpa ngairamine kamai tawrage babar hairose ai khaningmana loire haiba. Nangna aigidamakta afaba ta oihanningbaduna ai mai pakle Thaza. Wahai singdu tabada Thaza haraubana loire manjana Thazada nungsina yenglaga asomna hairei. Nangna wajakhiba mayamdo adugi matam loire Thaza.
ꯅꯪꯅ ꯑꯩꯕꯨ ꯊꯥꯖꯕꯤꯈꯤꯕ ꯑꯗꯨꯅ ꯉꯁꯤ ꯑꯩ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯥꯟꯖꯥ ꯂꯩꯀꯥꯏ ꯑꯗꯨꯗ ꯁꯦꯜ ꯄꯥꯏꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯊꯥꯖ ꯃꯥꯟꯖꯒ ꯎꯅꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯦꯞꯂꯤ꯫ ꯀꯨꯁꯨꯝꯅ ꯊꯥꯖ ꯎꯕꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯩꯃꯥ ꯊꯥꯖ, ꯌꯥꯝ ꯐꯖꯩꯌꯦ, ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ? ꯃꯤꯗꯤ ꯑꯣꯐꯤꯁꯔꯒꯤ ꯅꯨꯄꯤ ꯑꯣꯏꯈ꯭ꯔꯕꯅꯤꯅ ꯁꯛꯀ ꯈꯪꯗ꯭ꯔꯦꯀꯣ, ꯑꯩꯈꯣꯏꯒꯁꯦ ꯂꯣꯏꯅ ꯀꯥꯎꯈ꯭ꯔ ꯃꯥꯜꯂꯦ꯫ ꯀꯥꯎꯗꯦꯍꯦ, ꯀꯩꯗꯧꯕꯩ ꯀꯥꯎꯗꯣꯏꯅꯣ? ꯅꯪꯗꯤ ꯑꯩꯈꯣꯏꯗꯁꯨ ꯁꯨꯡꯂꯥꯛ ꯂꯥꯛꯇꯦ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯂꯥꯛꯎꯗꯅ꯫ ꯍꯣꯏ ꯍꯣꯏ ꯂꯥꯛꯀꯦ꯫ ꯅꯪꯕꯨ ꯇꯥ ꯃꯥꯟꯖ ꯉꯥꯏꯔꯤꯔꯣ? ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩꯗ ꯃꯥꯟꯖ ꯊꯥꯖꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨ ꯌꯧꯁꯤꯜꯂꯛꯇꯨꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯃꯈꯨꯠꯇ ꯂꯩ ꯕꯨꯀꯦ ꯑꯆꯧꯕ ꯑꯃ ꯄꯥꯏꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯄꯥꯝꯃꯤ ꯍꯥꯏꯈꯤꯕ ꯂꯩꯗꯨꯅꯦꯁꯦ꯫ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯅꯪꯒꯤ ꯈꯨꯗꯣꯜ ꯑꯃꯠꯇ ꯄꯤꯕ ꯉꯝꯈꯤꯗꯦ꯫ ꯉꯁꯤꯗꯤ ꯅꯪꯅ ꯄꯥꯝꯃꯤ ꯍꯥꯏꯕ ꯂꯩꯁꯤꯡꯗꯣ ꯂꯣꯏꯅ ꯄꯤꯔꯗꯕꯅꯦ꯫ ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯊꯥꯖ ꯅꯣꯛꯂꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯏꯁ ꯌꯥꯔꯦꯍꯦ, ꯂꯩꯕꯨ ꯀꯌꯥꯝ ꯂꯩꯔꯨꯅꯤ ꯍꯥꯏꯒꯦ? ꯊꯥꯖ ꯀꯨꯁꯨꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯨꯁꯨꯝ, ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯂꯥꯛꯎꯀꯣ꯫ ꯀꯨꯁꯨꯝ, ꯊꯥꯖ ꯑꯃꯗꯤ ꯃꯥꯟꯖ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯐꯣꯟ ꯂꯥꯛꯏ꯫ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯄ꯭ꯂꯥꯁꯇꯤꯛ ꯅꯨꯄꯤꯗꯣ ꯑꯗꯨꯗ ꯇꯧꯔꯨꯁꯨꯋꯣ ꯐꯣꯟꯗꯣ꯫ ꯑꯩꯉꯣꯟꯗ ꯀꯣꯜ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯀꯅꯣꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯅꯉꯣꯟꯗ? ꯃꯩꯊꯥꯕ, ꯏꯀꯥꯏ ꯈꯪꯗꯕ, ꯅꯪꯅꯅꯦ ꯑꯩꯁꯦ꯫ ꯑꯁꯨꯝꯅ ꯀꯨꯁꯨꯝ ꯐꯣꯟꯗ ꯁꯥꯎꯅ ꯉꯥꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫